ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯇꯦꯂꯦꯟꯠ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005707808 ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯏꯁꯥꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟꯠ ꯗꯥꯏꯂꯣꯛ ꯃꯤꯃꯤꯀ꯭ꯔꯤ ꯃꯣꯅꯣꯂꯣꯛꯅꯆꯤꯡꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡꯅꯆꯤꯡꯕ ꯏꯁꯥꯒꯤ ꯍꯩꯖꯕ ꯑꯥꯏꯇꯦꯝꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ 7005707808 नंबर हांगदुना थमजरे इसे परमेश्वरी वहेंगबम तरामना उक्चरी सर महेंद्र मुतुम नरसिम्हा मिस टंडन तरामना उक्चरी सनातोंबी सोरखाइबम निने साबित्री लाइतोंजम सर सनासम गोपाल मचा गुड आफ्टरनून सर बोपेल लुक्राम शांति सनाबम रोमिला सेंजम तराम नौचरी मैं पुनमक थौरम खजितंग सोंदबा सिगदमक्ता ngakpigani ngahaki matungda थौरम सिदा मिस निर्मलासु सोइदना याहनजगे तराम नौचरी सर निमाई मैतै थागचरी थागचरी ngasi ahanba caller laukhachage hello hello good afternoon good afternoon ming laifam haibiu call tawbire ise kana oibirabano airport stop tagi konjengdam kem lanani talent hunt ki program ni madam kari tawbiduino madam adum dialogue amadum tawdarake sinwon wari nungsi nungon gi wari tawdarake ni ngai rage ko ngai tawrage ni haubiro kayam nungsinabano yengage hello Dina phone jin to paisa pini pai roi kadai pai doi ba nang ga jin sinu natana nang ga do phone to tori se kai gino nang adu ha ni ba nang ga ya sam nu si je na ai me no do phone to roi ki bo nang na ai bu mirai di se kai gino Dina nang am ta pai bi da pai roi nang na ai bu kai lai ta na khala da ai na nang gi phone ji pai ga do pai roi nang su pai ya roi su pai roi ai noi ding de tanate aduba nang pai bang ngamdabra ye khangani gina nang tangkanu ai nang na support ni de amu han ai nang on da phone ti taw roi hai nang ngasi baw nang on da phone taw de da nang na ngon da hajalan jan sum phone taw ji ke gino akoi ta mo thadora da nang phone jani nang na ma phone lu ai hu ma tangani ni station direct da ꯅꯨꯡꯁꯤꯕꯁꯦ ꯀꯅꯥꯅ ꯍꯦꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯨꯄꯥꯁꯤꯅ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕꯁꯦ ꯅꯨꯄꯥꯅꯕꯨꯗꯤ ꯍꯧꯏ ꯍꯦꯟꯁꯨ ꯍꯦꯜꯂꯦ ꯑꯗꯣ ꯅꯨꯄꯤꯅ ꯑꯍꯨꯝꯂꯛ ꯄꯪꯊꯩꯒ ꯍꯥꯏꯕꯗꯣ ꯄꯪꯊꯔꯛꯇꯧ ꯃꯥꯜꯂꯝꯃꯒ ꯑꯗꯨꯝ ꯄꯪꯊꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯊꯃꯣꯏ ꯌꯥꯝ ꯀꯟꯕ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯀꯜꯂꯤ ꯃꯥꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔ ꯑꯣꯏꯅ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯁ ꯍꯩꯇꯥꯏ ꯇꯇꯣꯏꯅꯤꯕ ꯏꯁꯩ ꯈꯟꯗꯗꯤ ꯃꯤꯁ ꯅꯪꯕꯨ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦꯅꯤ ꯌꯥꯝ ꯋꯥꯔꯦ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯑꯗꯨꯅꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯁꯤꯅꯤ ꯋꯥꯔꯤꯅꯤꯅꯦ ꯑꯣꯠꯂꯤ ꯐꯪꯗꯦ ꯃꯤꯁꯇꯔꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯦꯕ꯭ꯂꯥꯅꯦ ꯏꯆꯜꯂꯅꯤꯁꯦ ꯑꯃꯨꯛꯇꯗꯤ ꯏꯁꯩ ꯈꯟꯕꯗ ꯍꯥꯞꯊꯒꯦ ꯇꯧꯕꯗ ꯁꯨꯡꯐꯪ ꯐꯪꯕ ꯌꯥꯗꯕ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯦꯗꯥꯝꯒꯤ
ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯩꯗꯣ ꯌꯧꯔꯛꯇ ꯇꯧꯔꯤꯅꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯁꯣꯏꯗꯅ ꯐꯪꯅꯤ ꯑꯗꯣ ꯑꯣꯠꯄꯗꯤ ꯂꯦꯞꯄꯤꯒꯅꯨꯀꯣ ꯃꯦꯗꯥꯝ ꯄꯣꯠꯇꯦ ꯑꯗꯨꯝ ꯃꯣꯠꯂꯦ ꯁꯨꯡꯐꯪ ꯐꯪꯗꯦ ꯑꯗꯨ ꯍꯦꯛꯇ ꯁꯤꯒꯨꯝꯕꯗꯗꯤ ꯍꯦꯛꯇ ꯐꯪꯕ ꯏꯁꯩ ꯁꯛꯅꯕꯤꯒꯨꯝꯕꯁꯦ ꯍꯩꯇꯕꯅꯤꯅꯅꯦ ꯁꯛ ꯌꯥꯝ ꯁꯛꯅꯤꯡꯕ ꯑꯗꯨꯅ ꯃꯇꯦꯛ ꯁꯛꯑꯒꯅꯅꯦ ꯍꯩꯇꯦꯔ ꯍꯥꯏꯔꯛꯀꯗ꯭ꯔꯅꯅꯦ ꯍꯦꯛꯇ ꯏꯀꯥꯏꯕ ꯃꯇꯦꯛꯁꯨ ꯑꯗꯨꯝ ꯁꯛꯇꯧꯅꯤ ꯈꯔꯗꯒꯤ ꯃꯌꯥꯝ ꯆꯥꯎꯈꯠꯂꯛꯇꯣꯔꯤꯕꯅꯤ ꯈꯖꯤꯛ ꯈꯖꯤꯛꯇꯩ ꯍꯧꯒꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ 7005-707-808 ꯇꯦꯂꯦꯟ ꯍꯟꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯤꯅꯕ ꯑꯗꯨꯅ ꯀꯤꯕꯤꯒꯅꯨ ꯀꯣꯜ ꯐꯪꯗꯕꯁꯤꯡꯗꯣ ꯇꯦꯂꯦꯟ ꯑꯣꯏꯅ ꯇꯧꯊꯣꯛꯄꯤꯌꯨ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯦꯛꯇ ꯇꯧꯁꯟꯕꯤꯌꯨ ꯄꯥꯕꯨꯡ ꯖꯌꯟꯇꯀꯨꯃꯥꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦꯃꯕꯦꯝ ꯀꯛꯆꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯁꯣꯏꯕꯝ ꯁꯤꯂꯥ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯏꯃꯥꯔꯖꯥꯅꯤ ꯏꯃꯥ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯉꯁꯤꯁꯦ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯇꯦꯟꯕꯗꯪ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛ ꯍꯧꯕꯤꯔꯛꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯣ ꯀꯣꯂꯦꯟꯅ ꯋꯥꯔꯝꯒꯗꯧ ꯈꯜꯂꯨꯕꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯔꯥ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯅꯃꯤꯠ ꯃꯄꯤꯒ ꯇꯥꯔꯤ ꯄꯪꯉꯤꯗ ꯀꯣꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯗ ꯄꯪꯗꯣꯏꯕ ꯑꯩꯗꯤ ꯁꯣꯔꯥꯠꯇ ꯆꯠꯄꯗ ꯏꯉꯥꯏ ꯏꯄꯥ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯀꯣꯟꯅꯅꯕ ꯍꯥꯏꯅ ꯑꯃꯅꯗꯤ ꯀꯣꯟꯅꯗꯦꯗꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯦꯟ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟ ꯑꯩ ꯀꯣꯟꯅꯅꯕ ꯄꯨꯁꯜꯂꯛꯏꯗꯨꯗꯤ ꯅꯨꯡꯗꯥꯡꯒꯁꯨ ꯆꯥꯛ ꯊꯣꯡꯗꯕ ꯌꯥꯅꯕ ꯄꯨꯁꯜꯂꯛꯏꯗꯨꯗꯤ ꯑꯗꯨ ꯑꯩ ꯁꯤꯡꯗ꯭ꯔꯣ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦ ꯑꯃ ꯄꯤꯔꯤꯕꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯀꯔꯤ ꯆꯦꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯉꯣꯟꯗ ꯅꯍꯥꯟ ꯆꯦ ꯑꯃ ꯄꯤꯔꯤꯕꯗꯣ ꯑꯗꯨ ꯆꯦꯗꯨ ꯄꯩꯁꯥꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯦꯅ ꯆꯦꯅꯤ ꯄꯩꯁꯥꯅ ꯄꯩꯁꯥꯅꯤꯅꯦ ꯑꯗꯣ ꯄꯩꯁꯥꯅꯤꯅꯦ ꯑꯉꯥꯎꯕꯤ ꯑꯩꯃ ꯑꯗꯨꯗꯤ ꯑꯩꯅ ꯅꯍꯥꯟ ꯏꯕꯦꯝꯃꯒꯤ ꯂꯥꯏꯔꯤꯛ ꯃꯔꯛꯇ ꯍꯥꯞꯄꯨꯕꯗ ꯗꯨꯀꯥꯟꯗ ꯎꯇꯣꯡꯉꯥꯒ ꯁꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯆꯦꯗꯨꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ ꯄꯩꯁꯥꯅꯤ ꯆꯦꯅ ꯆꯦꯅꯤ ꯄꯩꯁꯥ ꯑꯣꯟꯊꯣꯛꯇꯣꯏꯅꯤꯅꯦ ꯑꯗꯣ ꯄꯩꯁꯥ ꯑꯣꯟꯊꯣꯛꯇꯣꯏꯅꯤꯅꯦ ꯑꯉꯥꯎꯕꯤ ꯏꯃꯥ ꯑꯩꯒꯤ ꯅꯍꯥꯟꯒꯤ ꯂꯥꯏꯔꯤꯛꯇꯨꯕꯨ ꯅꯪ ꯗꯨꯀꯥꯟꯗ ꯎꯇꯣꯡꯉꯥꯒ ꯑꯣꯟꯊꯣꯛꯏꯕ ꯅꯄꯥꯅ ꯆꯦ ꯑꯃ ꯇꯧꯕ ꯄꯤꯔꯝꯃꯦ ꯑꯗꯨ ꯍꯥꯞꯆꯤꯜꯂꯒ ꯑꯩꯒꯤ ꯋꯥꯏ ꯁꯤꯟꯅꯅꯕꯅꯦꯅ ꯗꯨꯀꯥꯟꯗ ꯄꯤꯊꯣꯛꯎꯔꯦꯗꯅ ꯎꯇꯣꯡꯉꯥꯒ ꯁꯤꯟꯅꯔꯨꯔꯦꯗꯅ ꯂꯣꯏꯁꯟꯖꯔꯦ ꯑꯩ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯏꯆꯥ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯁꯤꯟꯖꯔꯦ ꯉꯥꯛꯇꯪ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯐꯕ꯭ꯔꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯈꯪꯗꯦꯗ ꯗꯥꯏꯂꯣꯛꯁꯦ ꯑꯣꯂꯦꯟꯗꯩ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯑꯥꯗ ꯀꯩꯅꯣꯗ ꯌꯧꯈ꯭ꯔꯦ ꯑꯗꯨꯅꯤ ꯂꯂꯤꯇꯥꯒ ꯇꯉꯥꯡꯒ ꯌꯧꯈ꯭ꯔꯦ ꯑꯣꯂꯦꯟ ꯍꯣꯏꯗꯒꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯔꯤꯇꯥ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ Hello. 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 Good afternoon. Good afternoon, ma'am. I phone to the Thanga Patu think to Mulika Govin Karapan. Sir, isagi hijaba kari tawbigani. Ngasi so akogi mayamgi atang sa dawi sa pathaba yanaba phungari masa matangai
ꯈꯨꯗꯣꯜ ꯇꯝꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯤꯟꯊꯥꯡꯁꯦ ꯑꯩꯅ ꯂꯤꯅꯔꯝꯕ ꯋꯥꯔꯤ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯑꯍꯥꯟꯕ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯍꯧꯖꯒꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯅꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯑꯃꯁꯨꯡ ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅꯇ ꯂꯩꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯤꯇ꯭ꯔꯪ ꯍꯩꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯆꯥꯎꯊꯣꯛꯄ ꯑꯃꯗꯤ ꯅꯥꯄꯟꯅꯆꯤꯡꯕ ꯀꯌꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯇ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯃꯁꯤꯡ ꯋꯥꯠꯇꯅ ꯂꯩ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯑꯁꯨꯝ ꯇꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯣꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯈꯔ ꯎꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯀꯣꯟ ꯏꯁꯤꯡ ꯄꯨꯟ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯒ ꯌꯨꯝꯗ ꯍꯟꯕꯗ ꯌꯥꯝꯅ ꯋꯥꯔꯅꯤ ꯈꯟꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯅꯣꯡ ꯆꯨꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯪꯗꯨꯅ ꯊꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯝꯂꯝꯕ ꯀꯣꯟꯁꯤꯡ ꯑꯗꯨ ꯏꯁꯤꯡꯅ ꯄꯤꯛ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯥꯎ ꯊꯤꯔꯤꯕꯕꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯍꯩꯗꯣꯛꯂꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯃꯜꯂꯛꯇꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯍꯥꯞꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯏꯁꯤꯡꯗꯨ ꯁꯣꯛꯄ ꯐꯪꯍꯟꯈꯤ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯈꯩ ꯄꯥꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯈꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯗꯨ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯇꯝꯖꯔꯨꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯅꯆꯤꯡꯕ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯨꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯍꯥꯟꯅ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯒꯦ ꯅꯪ ꯈꯔ ꯀꯣꯟꯊꯥꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯍꯜꯂꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯗ ꯄꯤꯔꯝꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯇꯥꯝꯈ꯭ꯔꯕ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯟꯊꯣꯛꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯖꯥꯠꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯅ ꯐꯩ ꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯌꯥꯗꯕꯒꯨꯝ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯕꯨ ꯐꯪꯂꯕꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯄꯦꯟꯊꯣꯛꯄ ꯅꯥꯏꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯤꯒꯤ ꯏꯆꯝ ꯆꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯍꯥꯡꯗꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯨ ꯍꯥꯡꯗꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯄꯥꯟꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯊꯥ ꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯊꯥ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯊꯧꯔꯤ ꯇꯥꯎ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯁꯤꯟꯊꯥ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯃꯥꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯅ
ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯍꯧꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯥꯏꯈꯤ ꯖꯥꯗꯨꯒꯔ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯁꯤꯜꯂꯝꯃꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯪꯂꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏꯒꯤ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯍꯩ ꯐꯪꯂꯝꯗꯦ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯀꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯒꯤ ꯐꯅꯕ ꯇꯧꯔꯕꯁꯨ ꯑꯩꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯑꯩ ꯃꯥꯏꯊꯤꯔꯦ ꯃꯔꯝ ꯑꯗꯨ ꯂꯩꯕꯅ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯩꯒꯤ ꯏꯍꯩꯁꯤꯡ ꯄꯨꯝꯅꯃꯛꯇꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯎꯕ ꯐꯪꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯋꯥꯔꯧꯕꯤꯔꯅꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯅ ꯃꯤꯑꯣꯏꯕꯗ ꯄꯤꯅꯤꯡꯂꯤꯕꯗꯤ ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯃꯤ ꯑꯃꯗ ꯑꯩꯅ ꯊꯥꯖꯔꯤꯕ ꯃꯤꯗꯨꯗ ꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯃꯥꯒ ꯐꯅ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯊꯥꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯃꯨꯟꯅ ꯈꯪꯅ ꯇꯤꯟꯅꯔꯒꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯗꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯇꯨꯡꯗ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯑꯃꯨꯛ ꯐꯪꯖꯒꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯒꯣꯕꯤꯟ ꯌꯥꯝ ꯐꯖꯕ ꯁ꯭ꯇꯣꯔꯤꯅꯤ ꯃꯦꯁꯦꯖ ꯐꯖꯕ ꯑꯃꯁꯨ ꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯋꯥꯔꯤ ꯂꯤꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯂꯩꯗꯥꯏꯅꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝꯅꯒ ꯍꯥꯏꯗꯤ ꯐꯖꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯍꯣꯏ ꯃꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯃꯊꯪꯗꯗꯤ ꯀꯥꯏꯅꯕꯀꯣ ꯈꯔ ꯑꯦꯛꯁꯟꯒ ꯈꯔ ꯌꯥꯎꯔꯒꯕꯀꯣ Incoming voice call from +91. ꯊꯥꯒꯠꯆꯔꯤ ꯑꯅꯨꯔꯥꯙꯥ ꯃꯉꯥꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯀꯦꯅꯦꯗꯤ ꯂꯩꯇꯣꯟꯖꯝ ꯊꯥꯒꯠꯆꯔꯤ ꯒꯥꯏꯇ꯭ꯔꯤ ꯍꯦꯔꯣꯝ ꯖꯨꯂꯤ ꯁꯍꯥ ꯐꯨꯃꯦꯛꯁ ꯕ꯭ꯔꯖꯦꯁꯣꯔꯤ ꯇꯈꯦꯜ ꯆꯪꯕꯝ ꯊꯥꯒꯠꯆꯔꯤ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝ ꯏꯃꯥ ꯏꯕꯦꯃꯟ ꯏꯆꯦ ꯁꯥꯔꯥꯅꯤ ꯄ꯭ꯔꯦꯝꯆꯥꯟ ꯃꯩꯇꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯤꯕ꯭ꯔꯥꯖ ꯃꯩꯇꯩ W ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯦꯗꯥꯝ ꯑꯩ ꯍꯤꯌꯥꯡꯂꯥꯡ ꯃꯐꯝ ꯈꯔꯗꯒꯤ ꯑꯆꯧꯕ ꯑꯣꯏꯈꯣꯝꯅꯤ ꯁꯥꯔ ꯆꯧꯕ ꯁꯩꯔꯦꯡ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯁꯩꯔꯦꯡꯅꯤ ꯃꯦꯗꯥꯝ ꯆꯤꯝꯐꯥ ꯐꯥ ꯂꯩꯔꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯑꯆꯧꯕꯒꯤ ꯁꯩꯔꯦꯡ ꯐꯖꯕ ꯑꯃꯃꯨꯛ ꯉꯁꯤꯒꯤ ꯇꯦꯂꯦꯟ ꯍꯟꯀꯤ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯁꯥꯔ ꯆꯧꯕ ꯍꯧꯕ ꯌꯥꯔꯦꯀꯣ ꯍꯧꯖꯔꯒꯦ ꯃꯦꯗꯥꯝꯒꯤ ꯁꯩꯔꯦꯡꯁꯦ ꯀꯩꯅꯣꯒꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯗ ꯊꯦꯎꯒꯗꯕꯅꯤ ꯅꯪꯍꯧꯗ꯭ꯔꯕꯀꯣ ꯍꯧꯖꯤꯛ ꯉꯁꯤ ꯊꯤꯖꯔꯒꯦ ꯁꯩꯔꯦꯡ ꯐꯖꯗꯧꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯆꯤꯡꯇꯝ ꯑꯅꯤꯗꯤ ꯀꯥꯏꯐꯗꯕ ꯂꯝꯗꯝꯅꯤ ꯑꯍꯥꯡꯕ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯁꯤꯒꯂꯥꯋꯣ ꯄꯥꯏꯌꯨ ꯅꯤꯡꯈꯥ ꯇꯝꯅ ꯅꯪꯅ ꯌꯧꯅꯤꯡꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯌꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯅꯪꯅ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪꯗꯤ ꯄꯥꯏꯕꯤꯔꯛꯎ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯐꯪꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯤꯛꯂꯕ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯤꯗ ꯅꯅꯤꯡꯇꯝꯅ ꯇꯣꯡꯂꯈꯣ ꯅꯨꯡꯁꯤꯕꯒꯤ ꯄꯥꯃꯦꯟ ꯎꯄꯥꯟꯁꯤꯗ ꯃꯐꯝꯁꯤꯅꯤ ꯆꯤꯡꯒ ꯇꯝꯒ ꯄꯨꯟꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝꯅꯤ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯉꯥꯛꯄ ꯂꯣꯛꯇꯥꯛꯅ ꯃꯤꯡꯁꯦꯟ ꯑꯣꯏꯕ ꯀꯪꯂꯥꯅ ꯈꯣꯏꯗꯣꯡ ꯑꯣꯏꯕ ꯁꯉꯥꯏꯅ ꯖꯒꯣꯏ ꯁꯥꯟꯅꯐꯝ ꯁꯤꯔꯣꯏ ꯂꯤꯂꯤꯅ ꯃꯗꯣꯝ ꯂꯩꯁꯥ ꯇꯝꯖꯕ ꯂꯝꯗꯝꯅꯤ ꯖꯨꯀꯣꯂꯣꯂꯤꯒꯤ ꯁꯥꯆꯠꯐꯝ ꯅꯣꯡꯏꯟꯅ ꯀꯣꯏꯅ ꯄꯥꯏꯕ ꯂꯝꯗꯝ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯃꯤꯡꯆꯠ ꯌꯨꯝ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯍꯧꯔꯛꯐꯝ ꯖꯒꯣꯏ ꯏꯁꯩ ꯀꯂꯥꯒꯤ ꯄꯣꯊꯥꯐꯝ ꯅꯨꯄꯤ ꯏꯃꯥꯇꯅ ꯀꯩꯊꯦꯜ ꯐꯝꯖꯕ ꯃꯐꯝꯅꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯄꯥꯟꯈꯤꯕ ꯂꯝꯗꯝ 68 AD ꯅꯨꯡꯒꯥ ꯂꯩꯔꯦꯝ ꯄꯥꯈꯪꯕꯅ ꯑꯁꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯍꯧꯗꯨꯅ 1994ꯒꯤ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯅ ꯑꯔꯣꯏꯕ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕ ꯇꯥꯏꯇꯨꯂꯔ ꯅꯤꯡꯊꯧꯗꯤ ꯂꯩꯔꯤ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯖꯥꯇꯤ 34 ꯈꯨꯟꯗꯥꯕ ꯃꯅꯤꯄꯨꯔ ꯀꯧꯕ ꯂꯝꯗꯝꯁꯤꯅꯤ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯍꯥꯏꯕꯤꯔꯝꯃꯤ ꯖꯨꯋꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯣꯔꯗ ꯏꯔꯋꯤꯟꯅ ꯍꯥꯏꯕꯤꯔꯝꯃꯤ ꯁ꯭ꯋꯤꯖꯔꯂꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯅꯥꯅ ꯀꯧꯏ ꯃꯤꯠꯇꯕꯥꯛ ꯈꯔꯅ ꯀꯧꯏ ꯀꯪꯂꯩꯄꯥꯛ ꯈꯔꯅ ꯀꯧꯏ ꯁꯅꯥꯂꯩꯕꯥꯛ ꯀꯧꯅꯤꯡꯕ ꯀꯧꯁꯅꯨ ꯏꯔꯩꯕꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒꯒꯤ ꯋꯥꯔꯤꯕꯨ ꯇꯝꯗꯨꯅ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ
ꯊꯣꯛꯄ ꯐꯧꯁꯦꯡ ꯆꯤꯡꯗ ꯈꯨꯗꯣꯟ ꯇꯝꯖꯕ ꯆꯤꯡ ꯄꯥꯟꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯇꯝꯗ ꯈꯨꯗꯣꯟ ꯇꯝꯖꯕ ꯆꯤꯡ ꯇꯝꯒꯤ ꯃꯔꯤꯅꯤ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯃꯦꯔꯥ ꯍꯧꯒꯤ ꯆꯣꯡꯕꯗ ꯈꯨꯗꯣꯟ ꯐꯥꯎꯕ ꯂꯥꯟꯅꯗꯨꯅ ꯍꯧ ꯆꯣꯡꯃꯤꯟꯅꯗꯨꯅ ꯑꯔꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯩꯗꯣ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯕꯗ ꯇꯝꯗ ꯂꯩꯔꯤꯕ ꯃꯅꯥꯎꯅ ꯑꯩꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯈꯪꯅꯕ ꯄꯥꯝꯕꯤ ꯎꯠꯅꯕ ꯃꯦꯔꯥ ꯊꯥꯡꯃꯩꯕꯨ ꯊꯥꯟꯖꯩ ꯇꯝꯗ ꯂꯩꯕ ꯃꯅꯥꯎꯗ ꯆꯤꯡꯗ ꯂꯩꯕ ꯃꯌꯥꯝꯕꯅ ꯑꯩꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯈꯪꯅꯕ ꯄꯥꯝꯕꯤ ꯎꯠꯅꯕ ꯆꯤꯡꯗ ꯂꯥꯃꯩꯕꯨ ꯊꯥꯏ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯆꯤꯡ ꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯅꯤꯄꯨꯔꯕꯨ ꯀꯅꯥꯕꯨ ꯈꯔꯅ ꯁꯤꯡꯖꯦꯞ ꯊꯥꯗꯨꯅꯁꯨ ꯃꯅꯤꯄꯨꯔꯗꯤ ꯀꯥꯏꯕ ꯂꯩꯔꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯃꯔꯤ ꯆꯠꯁꯤꯟꯒꯅꯤ ꯆꯤꯡ ꯇꯝ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯆꯤꯡꯕꯣꯏ ꯇꯝꯕꯨꯔꯦ ꯑꯅꯤꯒꯤ ꯀꯥꯕꯨꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯔꯣꯟ ꯂꯩꯔꯤꯕꯅꯤ ꯆꯤꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯇꯝ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯆꯤꯡ ꯇꯝ ꯑꯅꯤꯗꯤ ꯀꯥꯏꯐꯗꯕ ꯂꯝꯗꯝꯅꯤ ꯆꯤꯡ ꯇꯝ ꯑꯅꯤꯗꯤ ꯀꯥꯏꯐꯗꯕ ꯂꯝꯗꯝꯅꯤ ꯆꯤꯡ ꯇꯝ ꯑꯅꯤꯗꯤ ꯀꯥꯏꯐꯗꯕ ꯂꯝꯗꯝꯅꯤ ꯃꯦꯗꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯆꯧꯕ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯦꯗꯥꯝ ꯍꯤꯖꯝ ꯁꯔꯣꯖꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯡꯖꯝ ꯆꯅꯤꯡꯈꯣꯝꯕꯤ ꯅꯤꯅꯦ ꯊꯣꯏꯕꯤ ꯋꯥꯏꯈꯣꯝ ꯃꯦꯗꯥꯝ ꯃꯂꯥ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯏꯕꯣꯝ ꯆꯥꯈꯨꯃꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯁꯣꯕꯤꯇꯥ ꯁꯣꯏꯕꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯧꯕꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ 336 Hello. 5894. ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯜꯂꯣ ꯍꯥꯏꯕꯤꯌꯨ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯏꯄꯣꯛ ꯇꯣꯞꯇꯒꯤ ꯃꯅꯤꯁꯪ ꯏꯃꯥ ꯎꯝꯍꯨꯝ ꯃꯅꯤꯁꯪ ꯍꯥꯏꯔꯣ ꯏꯃꯥ ꯑꯁ ꯃꯅꯤꯁꯪ ꯑꯩꯈꯣꯏꯒꯤꯗꯤ ꯏꯕꯦꯝꯃ ꯔꯦꯗꯤꯑꯣꯁꯦ ꯁꯧꯈ꯭ꯔꯦꯅꯦ ꯔꯦꯗꯤꯑꯣꯁꯦ ꯇꯥꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯔꯥ ꯏꯃꯥ ꯁꯧꯈ꯭ꯔꯦ ꯍꯥꯏꯁꯦ ꯈꯔꯒꯗꯤ ꯇꯥꯕ꯭ꯔꯣ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯑꯃ ꯃꯃꯥꯡꯗ ꯄꯥꯊꯣꯛꯈꯤꯕꯗꯣ ꯎꯝꯍꯨꯝ ꯑꯗꯨ ꯄꯥꯊꯣꯛꯄꯗꯩ ꯁꯧꯈ꯭ꯔꯦ ꯑꯗꯨ ꯌꯥꯔꯛꯈꯤꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯁꯩꯔꯦꯡ ꯑꯝꯇꯪ ꯏꯃꯥ ꯄꯥꯊꯣꯛꯑꯒꯦ ꯇꯧꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯁꯩꯔꯦꯡꯁꯨ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯔꯦꯗꯤꯑꯣꯁꯨ ꯆꯦꯛ ꯑꯣ ꯇꯧꯖꯒꯦ ꯌꯥꯔꯦ ꯎꯝꯍꯨꯝ ꯑꯩ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯄꯥꯔꯛꯑꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯍꯧꯕꯤꯔꯁꯤ ꯏꯃꯥ ꯑꯥ ꯍꯧꯕꯤꯔꯁꯤ ꯍꯧꯔꯛꯑꯒꯦꯀꯣ ꯎꯝꯍꯨꯝ ꯏꯃꯥꯅ ꯁꯨꯝ ꯈꯨꯗꯛꯇ ꯉꯥꯛꯇꯪ ꯏꯕꯅꯤꯗ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯧꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯍꯧꯕꯤꯔꯛꯑꯣ ꯍꯦ ꯏꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯉꯁꯤꯗꯤ ꯏꯃꯥ ꯅꯍꯥꯛꯁꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯀꯪꯗꯅ ꯂꯦꯜꯂꯦꯗꯣ ꯂꯥꯟꯒꯤ ꯃꯩꯈꯨꯂꯛꯇ ꯍꯦ ꯏꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯗꯨꯕꯨꯅꯦ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯈꯤꯒꯅꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯅꯕ ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯄꯥꯡꯗꯨꯅ ꯂꯩꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯠꯆꯕꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯉꯁꯤꯗꯤ ꯄꯂꯦꯝꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯎꯕꯗ ꯄꯂꯦꯝ ꯅꯃꯣꯝ ꯑꯣꯏꯕꯤ ꯀꯌꯥꯁꯦ ꯆꯠꯉꯝꯗꯔꯦ ꯍꯦ ꯏꯃꯥ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯪꯂꯩꯄꯥꯛ ꯂꯣꯏꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯁꯩꯔꯦꯡ ꯐꯖꯕ ꯑꯃ ꯋꯥꯈꯜꯗ ꯊꯣꯛꯄꯤꯔꯛꯄ ꯁꯥꯒꯠꯄꯤꯗꯅ ꯏꯕꯤꯗꯅ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕ ꯏꯃꯥꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯩꯖꯕ ꯏꯃꯥ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯧꯔꯝꯁꯤꯡꯗ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕꯁꯤꯡ ꯁꯣꯃꯣꯔꯖꯤꯠ ꯁꯤꯡꯍꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯥꯏꯕꯝ ꯀꯪꯖꯥꯝꯕ ꯁꯆꯤ ꯀꯣꯏꯖꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯏꯕꯦꯌꯥꯏꯃ ꯒꯨꯔꯨꯃꯌꯨꯝ ꯊꯥꯒꯠꯆꯔꯤ ꯔꯥꯙꯤꯀꯥ ꯆꯟ ꯑꯦꯂꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯖꯕꯤꯔ ꯈꯥꯟ ꯃꯀꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯈꯥꯡꯉꯕꯣꯛꯇꯒꯤ ꯊꯣꯛꯆꯣꯝ ꯏꯃꯥ ꯁꯅꯥꯅꯤ ꯎꯝꯍꯨꯝ ꯀꯔꯝꯕ ꯗꯥꯏꯂꯣꯛ ꯇꯧꯕꯤꯒꯅꯤ ꯏꯃꯥ ꯏꯃꯥꯅ ꯁꯦꯝꯖꯕ ꯗꯥꯏꯂꯣꯛ ꯑꯗꯣꯝꯗ ꯋꯥꯁꯤ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛꯇꯣ ꯍꯧꯕꯤꯔꯛꯑꯣ ꯑꯗꯨ ꯁꯣꯝꯗꯒꯤ ꯁꯦꯝꯖꯔꯛꯑꯒꯦ ꯌꯥꯔꯦ ꯗꯥꯏꯂꯣꯛ ꯍꯧꯖꯔꯒꯦ ꯌꯥꯔꯦꯀꯣ ꯏꯃꯥ ꯎꯝ ꯍꯧꯕꯤꯔꯛꯑꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯂꯥꯡꯕꯁꯤꯗ ꯆꯦꯡꯉꯤꯅ ꯑꯃ
ꯀꯅꯥꯗꯩꯅꯣ ꯑꯉꯥꯡ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯨꯗꯒꯤ ꯍꯜꯂꯛꯑꯒꯗꯤ ꯍꯪꯉꯤꯗꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯂꯩꯕꯁꯤ ꯍꯦꯛꯇ ꯊꯣꯡꯉꯗꯤ ꯑꯉꯥꯡꯁꯤꯡꯁꯤ ꯆꯥꯒꯦꯇꯅꯤ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯂꯩꯌꯦ ꯂꯩꯇꯦ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯃꯥ 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 ꯀꯔꯤꯅꯣ ꯆꯥꯊꯣꯏꯕꯤ ꯆꯥꯊꯣꯏꯕꯤ ꯁꯨꯗꯩ ꯍꯜꯂꯛꯑꯕ꯭ꯔꯣ ꯃꯃꯥ ꯍꯜꯂꯛꯑꯦ ꯃꯃꯥ ꯃꯃꯥ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯃꯃꯥ ꯅꯣꯏꯅꯅꯦ ꯍꯤꯟꯖꯥꯡ ꯆꯅꯤ ꯅꯣꯏꯅ ꯍꯪꯉꯤꯕꯁꯦ ꯍꯤꯟꯖꯥꯡꯗꯤꯅꯦ ꯌꯦꯡꯉꯣ ꯍꯤꯡꯒꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯪꯒꯥꯝ ꯀꯩꯀꯩꯗꯣ ꯏꯃꯥꯅ ꯊꯣꯡꯉꯤꯕ ꯃꯃꯥꯗꯨꯗꯤ ꯆꯥꯅꯤꯡꯉꯤ ꯃꯃꯥ ꯆꯥꯅꯤꯡꯉꯤꯌꯦ ꯀꯩꯅꯣ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯆꯥꯅꯤꯡꯉꯤꯁꯤ ꯀꯩꯅꯣꯕ ꯃꯃꯥꯗꯨꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯃꯃꯥ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯤꯡꯉꯤ ꯌꯦꯟꯗꯨꯅꯦ ꯏꯆꯥ ꯊꯣꯏꯕꯤ ꯉꯔꯥꯡꯗꯁꯨ ꯊꯣꯡꯉꯤ ꯍꯥꯏꯕ ꯀꯩꯗꯧꯉꯩ ꯍꯌꯦꯡꯅꯦ ꯍꯌꯦꯡꯇ ꯊꯣꯡꯉꯁꯦ ꯉꯁꯤꯗꯤꯅꯦ ꯂꯦꯞꯄꯁꯦ ꯍꯥꯏꯕ ꯇꯜꯂꯤꯒꯩꯁꯨ ꯍꯥꯏ ꯁꯈꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯏꯁꯨꯗꯨꯕꯨ ꯏꯁꯣꯟꯗꯒꯤ ꯍꯜꯂꯛꯑꯕ꯭ꯔꯥ ꯍꯜꯂꯦ ꯏꯃꯥ ꯁꯨꯅꯨꯄꯤ ꯂꯥꯡꯂꯦ ꯀꯔꯤ ꯍꯥꯏꯒꯦ ꯕꯣꯕꯣꯛꯁꯦ ꯑꯗꯨꯝ ꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ ꯍꯛꯆꯥꯡꯁꯦ ꯉꯝꯗꯕꯅ ꯏꯕꯦꯝꯃ ꯁꯈꯤ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯉꯨꯔꯣ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯏꯃꯥ ꯌꯦꯟꯁꯥꯡꯁꯦ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯎꯁꯣꯞ ꯇꯣꯏꯅ ꯆꯥꯕ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯝꯐꯨꯠ ꯑꯃ ꯏꯔꯣꯝꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯃ ꯍꯣꯏ ꯏꯃꯥ ꯏꯁꯨ ꯂꯪꯂꯦ ꯀꯅꯥꯒꯤ ꯕꯣꯕꯣꯛꯁꯦ ꯑꯗꯨꯝ ꯂꯥꯏꯍꯧ ꯍꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯛꯆꯥꯡꯁꯦ ꯉꯝꯗ꯭ꯔꯦ ꯒꯨꯂꯤ ꯑꯃꯅꯤꯇꯅꯦ ꯂꯩꯔꯨ ꯀꯔꯤ ꯒꯨꯂꯤꯅꯣ ꯕꯣꯕꯣꯛ ꯒꯨꯂꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯅꯤꯡꯁꯤꯡꯉꯦ ꯒꯨꯂꯤ ꯃꯃꯤꯡꯗꯣ ꯄꯤꯔꯥꯒꯤ ꯇꯥꯟꯅꯔꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕꯅꯗꯤ ꯕꯣꯕꯣꯛ ꯐꯤꯂꯝ ꯃꯃꯤꯡꯅꯤꯅꯦ ꯕꯣꯕꯣꯛ ꯈꯪꯗꯦ ꯑꯗꯨ ꯍꯥꯏꯕꯅ ꯇꯥꯕ ꯕꯣꯕꯣꯛ ꯄꯤꯔꯥꯁꯤꯇꯥꯃꯣꯜꯅꯤꯅꯦ ꯕꯣꯕꯣꯛ ꯐꯔꯦ ꯍꯛꯆꯥꯡꯁꯦ ꯍꯦꯛ ꯉꯝꯗꯕ ꯍꯥꯏꯅ ꯀꯅꯥꯅꯣꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯌꯣꯠ ꯈꯣꯡꯕꯅ ꯃꯌꯥꯝ ꯅꯨꯄꯥ ꯀꯩꯅꯣꯝꯃ ꯂꯥꯛꯏꯁꯤꯕꯣ ꯍꯥꯏꯃ ꯃꯌꯥꯝ ꯅꯨꯄꯥꯅꯤꯅꯦ ꯑꯦꯃꯥ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ खरा लेगे इमा करीनोने इबुंगो नुपी फत्तबा लेगे हाइबसिबो नोय मयांसे दुनिया चादबा वा यामना ngaमी एमा अखिदसे जावरेने इमा कदा असिदि जतिनेना लेगी मैतैरोन थोइबनी हाइना जति फत्तबा इरो हाइबा हैतेगना नुपी फत्तबा पीरो हाइबे इमादी अहन्न ओइरक्पगा kaya kakalese homau kari haidi ma ibema aduda jeti khataba kari jute khante to kasendi de laibana de na khadu de anta poro asida ito krati oi ima ke de laibima pare ibungo kaya piro ne ima ibungo kaya haji nu pa mara makhal mara sestiramo man kita thone sakra akhala oi ubase ne wangang ti ga am sakal ima lauro ne se oi thar loi chanjari dialogue fazabani doima dialogue se khara change tawjiko dialogue se mamang da su tagre yam nungai ngasi sumu mayam da tahanbire ado mathang da di atopa dialogue season anauba ama muk tawrsiko ho थागतचरी इचे जया कोंथौजम तराम नौचरी लोली थौनौजम ngasi han da thengnabani taram nokcheri ima bimolata kumam थागतचरी अमरजिलवांग मथंगी कॉलर दा खुदोंग साबा पिसगे हेलो Good afternoon. Good afternoon, Miss. Ramadan day inji. Madam, dialogue se karamba matang no ngasidi. Mawahum lanfam ahumgi. Mawahum lanfam ahumgi. Tengkot ka lang na durib jala. Kariba, Miss.
ꯍꯥꯏꯗꯣꯔꯣꯏꯒꯦ ꯇꯥꯔꯒꯦ ꯃꯦꯗꯥꯝꯒꯤ ꯃꯧ ꯑꯍꯨꯝ ꯂꯥꯟꯐꯝ ꯑꯍꯨꯝꯒꯤ ꯀꯔꯝꯕ ꯃꯇꯥꯡꯅꯣꯗꯣ ꯍꯧꯖꯤꯛ ꯇꯥꯔꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯜꯂꯛꯄꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯏꯛꯁꯣ ꯌꯥꯔꯅꯤ ꯁꯤꯗ ꯊꯝꯕꯤꯔꯣ ꯌꯥꯔꯦ ꯑꯩꯈꯣꯏꯕꯨ ꯊꯣꯡꯒꯥꯟꯒꯤ ꯄꯨꯀꯨꯟ ꯄꯥꯝꯕꯤꯁꯤꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯗꯅ ꯏꯃꯣꯕꯥꯎ ꯍꯣ ꯏꯃꯣꯕꯥꯎ ꯏꯆꯦ ꯂꯥꯛꯑꯦ ꯍꯩꯃꯥ ꯏꯆꯦ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯀꯔꯤ ꯄꯣꯔꯛꯏꯅꯣ ꯅꯁꯥ ꯉꯥꯛꯇ ꯏꯌꯥꯡ ꯌꯥꯡꯅ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ ꯍꯦꯔꯥ ꯏꯆꯦ ꯀꯔꯤꯁꯨ ꯄꯣꯔꯛꯇꯦ ꯏꯆꯦ ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯏꯃꯣꯕꯥ ꯉꯁꯤ ꯅꯪꯅ ꯏꯆꯦ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯄ ꯎꯔꯒ ꯏꯆꯦꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯄꯗ ꯏꯃꯥꯒ ꯄꯥꯖꯤꯒꯅ ꯃꯆꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯆꯦꯟꯊꯣꯔꯛꯄꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯈꯜꯂꯨꯔꯅꯨꯗ ꯏꯆꯦ ꯑꯩꯈꯣꯏꯗꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯏꯆꯦ ꯏꯃꯣꯕꯥ ꯁꯝꯕꯟꯒꯥꯁꯦ ꯏꯇꯦꯛ ꯇꯦꯛꯊꯔꯦ ꯁꯤꯕꯨ ꯈꯔ ꯐꯖꯅ ꯁꯦꯝꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯆꯦ ꯁꯦ ꯅꯐꯤꯅꯔꯣ ꯍꯣꯡꯗꯣꯛꯂꯒ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯑꯩꯅ ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯏꯆꯦ ꯐꯤ ꯍꯣꯡꯈꯤꯔꯣꯏ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯈꯤꯒꯦ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯝꯃꯦꯗꯅ ꯍꯩꯅꯧꯁꯤꯁꯨ ꯀꯨꯝꯁꯤꯗꯤ ꯐꯖꯅ ꯄꯥꯜꯂꯦꯗꯅ ꯏꯃꯣꯕꯥ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯅꯥꯄꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯈꯔ ꯐꯥꯟꯊꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯇꯧꯔꯗꯧꯅꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯍꯧꯅꯕꯤ ꯍꯣꯔꯦꯟ ꯑꯩ ꯐꯥꯛꯇꯠꯂꯒꯦ ꯏꯆꯦ ꯅꯪ ꯇꯧꯔꯨꯅꯣ ꯅꯐꯤ ꯅꯔꯣꯟꯗꯣ ꯂꯣꯏ ꯃꯣꯠꯂꯅꯤꯌꯦ ꯏꯆꯦ ꯅꯪ ꯀꯗꯥꯏꯗꯒꯤ ꯁꯤꯡꯅ ꯃꯩ ꯊꯥꯏ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯌꯥꯟꯊꯠꯂꯤ ꯀꯨꯏꯔꯦ ꯊꯥꯅꯔꯛꯄ ꯅꯪꯒꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯨ ꯏꯕꯨꯡꯉꯣ ꯃꯥꯡꯒꯣꯟꯁꯤꯗꯤ ꯀꯅꯥꯅ ꯋꯥꯏ ꯇꯩ ꯑꯩꯅ ꯇꯩꯔꯤꯅꯦ ꯏꯆꯦ ꯍꯣꯏ ꯂꯨꯅ ꯅꯥꯟꯅ ꯐꯖꯅ ꯄꯥꯜꯂꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯗꯣ ꯅꯪꯅ ꯏꯆꯦꯕꯨ ꯀꯧꯕꯕꯨ ꯆꯨꯝꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯏꯆꯦ ꯂꯥꯛꯑꯣ ꯏꯆꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯍꯩꯃꯥ ꯏꯃꯣꯕꯥ ꯉꯥꯏꯈꯣ ꯀꯩꯅꯣ ꯁꯤꯗꯒꯤ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯒꯣꯗꯦꯖ ꯑꯃꯁꯨ ꯐ꯭ꯔꯤꯖ ꯁꯣꯐꯥ ꯁꯦꯠ ꯇꯤꯚꯤ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯀꯅꯥꯒꯤꯅꯣ ꯁꯤꯕꯣ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯆꯦ ꯐꯖꯩꯌꯦ ꯑꯗꯣ ꯃꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯏꯆꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯦ ꯂꯥꯛꯑꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯁꯦ ꯀꯔꯤꯅꯣ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯕꯥꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯆꯠꯈꯤꯕꯗꯨꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯏꯆꯦ ꯅꯠꯇꯦ ꯏꯃꯣꯕꯥ ꯏꯆꯦ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯏꯆꯦ ꯃꯇꯝ ꯆꯥꯅꯗꯤ ꯅꯧꯄꯥꯅ ꯄꯤꯖꯕ ꯉꯝꯗꯔꯦ ꯑꯗꯨꯒꯤꯗꯃꯛ ꯅꯧꯄꯥꯕꯨ ꯏꯃꯣꯕꯥ ꯍꯣꯏ ꯏꯆꯦ ꯑꯩꯅ ꯏꯆꯦꯒꯤ ꯈꯜꯂꯨꯕꯗ ꯏꯆꯦꯅ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯈꯤꯕꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯆꯦꯅ ꯅꯉꯣꯟꯗ ꯑꯋꯨꯟꯄꯣꯠ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯆꯥꯛ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯩꯔꯨꯔꯤꯕꯅꯣ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯝꯒꯅꯤ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯁꯤꯃꯇꯪ ꯂꯩꯖꯔꯤꯕꯁꯦ ꯅꯍꯥꯛꯅ
ꯃꯤꯉꯣꯟꯗ ꯁꯣꯏꯗꯅ ꯕꯟꯗꯣꯞ ꯊꯝꯗꯣꯛꯇꯨꯅ ꯅꯪ ꯊꯝꯇꯣꯛꯑꯝꯃꯅꯤ ꯅꯠꯇꯦ ꯏꯆꯦ ꯅꯪꯒꯤ ꯑꯎꯟꯄꯣꯠꯁꯤꯡ ꯃꯌꯥꯝꯁꯦ ꯄꯥꯝꯗꯦ ꯉꯥꯏꯈꯣ ꯅꯪ ꯃꯤꯒꯤ ꯁꯦꯟ ꯍꯟꯗꯣꯛꯁꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯦ ꯆꯠꯂꯅꯤ ꯏꯆꯦ ꯉꯥꯏꯈꯨꯋꯣ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯏꯆꯦ ꯑꯩ ꯌꯨꯝꯁꯦ ꯕꯟꯗꯣꯞ ꯊꯝꯗꯤꯌꯦ ꯏꯆꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯨꯔꯤꯕꯅꯣ ꯃꯌꯥꯝꯁꯦ ꯑꯩ ꯃꯤꯔꯝꯗ MA ꯇꯝꯂꯤꯉꯩꯗ ꯊꯥꯒꯤ ꯁꯦꯟ ꯊꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯏꯆꯦꯅ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯕꯈꯩ ꯍꯣꯠꯅꯔꯛꯄꯗꯣ ꯅꯄꯥꯈꯛ ꯀꯥꯎꯕ ꯉꯝꯗꯦ ꯏꯆꯦ ꯃꯗꯨꯒꯤꯗꯃꯛ ꯃꯃꯜ ꯏꯆꯦꯅ ꯅꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯈꯤꯗꯦꯗꯅ ꯌꯨꯝꯗꯨꯗ ꯏꯆꯦꯒ ꯊꯥꯔꯒ ꯃꯧ ꯑꯍꯨꯝꯗꯣ ꯑꯎꯟꯄꯣꯠꯀꯤ ꯍꯤꯗꯥꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯆꯦꯅ ꯑꯎꯟꯄꯣꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯏꯆꯦꯅ ꯐꯪꯂꯤꯕ ꯆꯩꯊꯦꯡ ꯅꯧꯄꯥꯗꯁꯨ ꯐꯪꯉꯤꯅꯦ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯂꯩꯖꯔꯒꯦ ꯗꯥꯏꯂꯣꯛꯁꯦ ꯇꯥꯕꯗ ꯔꯦꯗꯤꯑꯣ ꯅꯥꯇꯛꯇꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯃꯦꯗꯥꯝ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝ ꯇꯥꯒꯦ ꯍꯥꯏꯇꯥꯔꯦ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯔꯁꯨ ꯑꯗꯨꯝ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯖꯕꯅꯤ ꯃꯤꯆꯥꯝꯅꯗꯣ ꯐꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯦꯗꯨꯅ ꯃꯊꯪꯒꯤ ꯂꯥꯛꯄꯗ 이모바 그라이다 레이그자노네 이모바 이시엘라 이에 하이마 윰시디 솔홀리나 예 수망시수 나삐가 당하이리 이모바 하이 이베마 까나노니 낭보 ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕꯅꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡꯗꯣ ꯗꯥꯏꯂꯣꯛꯇꯤ ꯂꯩꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯀ꯭ꯔꯤꯞꯇꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯉꯁꯥꯏ ꯃꯇꯦꯛꯇꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯖꯌꯦꯟꯇꯀꯨꯃꯥꯔꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯍꯩꯅꯔꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯂꯥꯛꯄꯗꯒꯤ ꯍꯥꯏꯁꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯕꯨ ꯂꯩꯔꯗꯤ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯩꯖꯕꯁꯤꯡꯗꯨ ꯎꯠꯊꯣꯛꯄ ꯄ꯭ꯂꯦꯠꯐꯣꯝ ꯂꯩꯇꯕꯒꯤꯅꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯩꯖꯕ ꯇꯦꯂꯦꯟ ꯂꯩꯖꯕ ꯑꯃꯠꯇ ꯁꯣ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯝꯕꯁꯦ ꯑꯗꯣ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯃꯌꯥꯝꯗ ꯄꯤꯖꯕ ꯑꯗꯨꯒ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯁꯨ ꯃꯌꯥꯝꯅ ꯀꯥꯈꯠꯄꯤꯔꯛꯑꯀꯥꯟꯗ ꯏꯁꯥꯒꯤ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯒ ꯍꯩꯖꯕ ꯎꯠꯊꯣꯛꯇꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯕꯅꯤ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯖꯌꯦꯟꯇꯀꯨꯃꯥꯔ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯅꯥꯎꯔꯦꯝ ꯅꯤꯔꯃꯂꯥ ꯅꯥꯎꯔꯦꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯔꯦꯁꯄꯅꯤ ꯍꯤꯖꯣꯝ ꯊꯥꯒꯠꯆꯔꯤ ꯇꯦꯡꯁꯤꯟꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ 이브닝 ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯇꯣꯞꯇꯒꯤ ꯏꯃꯥ ꯂꯩꯍꯥꯎꯅꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯂꯩꯍꯥꯎ ꯃꯌꯥꯝꯒꯤ ꯇꯦꯂꯦꯟ ꯍꯟ ꯇꯥꯕꯤꯔꯒ ꯏꯃꯥꯗꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗꯀꯣ ꯏꯃꯥꯁꯨ ꯁꯩꯔꯦꯡ ꯑꯝꯇ ꯊꯤꯒꯦ ꯌꯥꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦꯅꯦ ꯏꯃꯥ ꯉꯥꯏꯔꯤꯕꯅꯤ ꯃꯌꯥꯝꯒꯤ ꯁꯩꯔꯦꯡ ꯗꯥꯏꯂꯣꯛ ꯃꯤꯃꯤꯀ꯭ꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯉꯥꯏꯖꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯁꯩꯔꯦꯡ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥꯒꯤ ꯁꯩꯔꯦꯡꯁꯤ ꯌꯥꯝꯅꯗꯤ ꯁꯥꯡꯕ ꯅꯠꯇꯦ ꯃꯇꯦꯛ ꯑꯃꯈꯛꯇ ꯊꯤꯅꯤꯡꯅ ꯇꯧꯕꯅꯤꯗ ꯏꯃꯥꯅ ꯁꯔꯨꯛ ꯌꯥꯅꯤꯡꯗꯅ ꯍꯣꯏ ꯏꯃꯥ ꯈꯨꯗꯣꯜꯕꯤꯌꯨ ꯍꯧꯔꯛꯑꯒꯦꯀꯣ ꯍꯧꯕꯤꯔꯣ ꯏꯃꯥ ꯉꯁꯤ ꯁꯪꯁꯥꯔꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯄꯥꯔꯤ ꯏꯃꯣꯝꯅ
ꯄꯥꯔꯤꯗꯅ ꯏꯆꯥ ꯅꯠꯇꯦ ꯏꯃꯣꯝ ꯄꯥꯔꯤ ꯏꯃꯣꯝꯁꯨ ꯏꯆꯥꯅꯤ ꯄꯥꯔꯤ ꯏꯃꯣꯝꯗꯅ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯄꯥꯔꯤꯅ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯏꯃꯣꯝꯅ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯁꯣꯜꯂꯕ ꯃꯇꯝꯗ ꯑꯍꯜ ꯂꯃꯟ ꯑꯣꯏꯁꯜꯂꯛꯑꯕ ꯑꯍꯜ ꯑꯣꯏꯔꯛꯑꯕ ꯃꯇꯝꯗ ꯄꯥꯔꯤ ꯏꯃꯣꯝꯅ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯣꯏꯔꯔꯦ ꯍꯣꯏ ꯏꯃꯥ ꯂꯣꯏꯔꯒꯦꯀꯣ ꯌꯥꯝ ꯐꯖꯩ ꯏꯃꯥ ꯁꯥꯡꯅ ꯏꯃꯥꯒꯤ ꯁꯩꯔꯦꯡꯁꯨ ꯌꯥꯝ ꯑꯥ ꯅꯨꯡꯁꯤꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥꯈꯣꯏ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯇꯣꯝꯕꯣꯏ ꯋꯥꯍꯦꯡꯕꯝ ꯏꯆꯦ ꯖꯌꯥ ꯀꯣꯟꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯅꯣꯡꯃ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯤꯊꯣꯛꯄꯤꯔꯛꯑꯣ ꯊꯦꯡꯅꯧ ꯎꯅꯧ ꯇꯝꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯇ ꯇꯧꯔꯤꯅꯤ ꯏꯆꯦ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯅꯨꯃꯤꯠ ꯑꯁ꯭ꯋꯥꯝ ꯃꯇꯝ ꯑꯁ꯭ꯋꯥꯝ ꯂꯩꯁꯤꯗꯤ ꯍꯥꯏꯅꯗꯥꯏꯅꯦ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕ꯭ꯔꯥꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯊꯦꯡꯅꯕ ꯑꯗꯨꯅꯤ ꯐꯝꯃꯤꯟꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯥꯏꯗꯨꯅꯤ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯏꯆꯦ ꯊꯣꯉꯥꯝ ꯔꯟꯖꯤꯇꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯩꯊꯦꯜꯂꯥꯛꯄꯝ ꯏꯅꯥꯎꯇꯣꯝꯕ ꯊꯥꯒꯠꯆꯔꯤ ꯏꯁꯩꯒꯤꯗꯤ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯩꯔꯔꯣꯏ ꯁꯥꯔ ꯇꯣꯝꯕꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯔꯥꯅꯤꯕꯨꯂꯥ ꯂꯩꯁꯥꯡꯊꯦꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯅꯦꯅꯦ ꯍꯦꯂꯦꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯐꯣꯟ ꯅꯝꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯉꯤ ꯀꯔꯤꯅꯣ ꯉꯁꯥꯏ ꯐꯣꯟ ꯆꯠꯂꯒ ꯑꯣꯛꯄꯤꯔꯛꯇꯗꯅ ꯐꯣꯟ ꯅꯝꯕꯁꯦ ꯍꯪꯒꯥꯝ ꯍꯦꯛꯄ ꯃꯇꯝꯗꯤ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦꯅꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯀꯃꯥꯏꯅ ꯃꯥꯃ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯅꯦ ꯏꯔꯥꯡ ꯐꯠꯇꯕꯅꯦ ꯃꯥꯃ ꯅꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯥꯃ ꯑꯗꯨꯅ ꯃꯥꯃꯁꯨ ꯃꯇꯝꯒꯤ ꯊꯣꯛꯑꯕ ꯑꯗꯨꯃꯛ ꯄꯪꯂꯩ ꯃꯔꯩꯌꯨ ꯃꯥꯃ ꯅꯃꯥꯛꯇ ꯀꯣꯏꯁꯟ ꯇꯧꯕꯤꯒꯅꯨ ꯃꯥꯃꯁꯦ ꯃꯩꯆꯥꯛ ꯃꯌꯥꯝ ꯄꯨꯕꯗꯨꯅꯔ ꯈꯪꯗꯦ ꯐꯣꯟ ꯆꯠꯄ ꯐꯥꯎ ꯀꯥꯞꯊꯣꯛꯇꯅ ꯏꯃꯥ ꯏꯕꯨꯡꯉꯣ ꯊꯃꯣꯏꯗꯣ ꯌꯥꯝꯅꯅꯦ ꯅꯨꯡꯉꯥꯏꯅ ꯊꯣꯛꯅ ꯂꯩꯌꯨ ꯏꯃꯥꯁꯤꯗꯤ ꯂꯥꯟ ꯀꯟꯕꯅꯦ ꯑꯗꯨꯅꯅꯦ ꯃꯥꯃ ꯍꯟꯗꯛꯇꯤꯅꯦ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯟꯗꯥꯔꯛꯄꯁꯤꯗ ꯃꯥꯃꯗꯤ ꯊꯋꯥꯏ ꯃꯆꯥꯗꯨ ꯃꯥꯡꯒꯗ꯭ꯔꯅ ꯂꯣꯠꯇꯅ ꯂꯩꯈꯤꯕꯁꯤꯗ ꯅꯃꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯃ ꯑꯩ ꯃꯥꯛ ꯂꯩꯔꯤꯉꯩꯗꯕꯨ ꯃꯥꯃꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯕ ꯌꯥꯄꯣꯠꯇꯦꯅꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅꯅꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯅꯛꯁꯜꯂꯛꯄꯁꯤꯗ ꯅꯪ ꯃꯥꯃꯁꯦ ꯈꯣꯏꯔꯥꯡꯉꯤꯌꯦ ꯏꯔꯥꯡ ꯐꯠꯇꯕꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯕꯗꯅꯦ ꯅꯪ ꯃꯥꯃꯒꯤ ꯏꯆꯟ ꯏꯆꯥ ꯃꯌꯥꯝꯁꯦ ꯆꯥꯛꯁꯤ ꯀꯧꯔꯒꯨꯝꯁꯤꯔꯥ ꯂꯦꯞꯊꯣꯛꯑꯁꯤꯔꯥꯅ ꯈꯜꯂꯤꯌꯦ ꯅꯪ ꯃꯥꯃꯁꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯥꯃꯅ ꯐꯒꯅꯤ ꯁꯤ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯃꯥꯃ ꯇꯧꯕꯗꯕꯨ ꯆꯥꯛꯀꯧꯕꯗꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯥꯃ ꯍꯣꯁꯇꯤꯅꯥꯄꯨꯔ ꯑꯁꯤꯗ ꯑꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯅꯃꯥꯛꯅ ꯆꯥꯛꯀꯧꯒꯗꯧꯔꯤꯕꯅꯤ ꯃꯥꯃ ꯑꯗꯩꯗ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯃꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤꯌꯦ ꯂꯐꯨꯗ ꯏꯔꯣꯜꯂꯁꯨ ꯆꯥꯛꯁꯤꯗꯤ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤꯔꯥꯅ ꯈꯟꯕ ꯑꯗꯨꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯆꯜ ꯏꯆꯥ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯨꯔꯒꯁꯨ ꯑꯃꯨꯛꯁꯨ ꯅꯪ ꯃꯥꯃꯁꯦ ꯊꯃꯣꯏ ꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦꯅꯤꯅꯦ ꯅꯪ ꯃꯥꯃꯁꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯥꯃ ꯑꯗꯨ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯕꯒꯦꯅꯦ ꯃꯥꯃ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯗꯨꯛ ꯆꯥꯛꯀꯧꯕꯤꯔꯒ ꯂꯣꯏꯔꯦꯗꯅ ꯃꯥꯃ ꯅꯪ ꯃꯥꯃꯁꯦ ꯈꯪꯗꯦꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯈꯔ ꯊꯃꯣꯏ ꯆꯤꯛꯉꯗ꯭ꯔꯥ ꯏꯃꯥ ꯏꯕꯨꯡꯉꯣ ꯃꯌꯥꯝꯁꯤꯅꯅꯦ ꯆꯥꯂꯛꯂꯤꯉꯩꯗ ꯅꯪ ꯃꯥꯃꯁꯤ ꯆꯠꯂꯒꯦ ꯏꯃꯥ ꯃꯥꯃꯁꯤ ꯏꯕꯨꯡꯉꯣꯁꯨꯅꯦ ꯑꯍꯟ ꯃꯌꯥꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯔ ꯀꯩꯅꯣ ꯁꯤꯅꯤꯡꯗꯕꯒꯤ ꯃꯩꯅ ꯆꯥꯛꯇꯅ ꯃꯥꯃꯁꯤ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯦ ꯅꯃꯥꯛꯀꯤ ꯈꯟꯕꯤꯗꯕꯁꯤ ꯃꯥꯃ ꯅꯃꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯥꯃ ꯅꯣꯛꯄ ꯉꯝꯗꯦ ꯏꯃꯥ ꯏꯕꯨꯡꯉꯣꯗꯤꯅꯦ ꯁꯤꯕ ꯌꯥꯗꯦ ꯏꯃꯥ ꯏꯕꯨꯡꯉꯣꯒꯤ ꯁꯪꯅꯕꯅꯦꯅꯦ ꯅꯪ ꯃꯥꯃꯅꯅꯦ ꯂꯥꯟꯃꯤ ꯌꯥꯝꯅ ꯊꯝꯃꯝꯃꯕꯅꯤ ꯑꯗꯣ ꯅꯪ ꯃꯥꯃꯁꯦ ꯆꯠꯂꯒꯦꯀꯣ ꯅꯪꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯅꯦ ꯃꯥꯃ ꯅꯪ ꯌꯧꯕꯤꯔꯣ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯃꯥꯃꯕꯨ ꯇꯣꯏꯅ ꯊꯤꯖꯔꯛꯇꯕ ꯃꯥꯃꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯃꯥꯃ ꯄꯥꯡꯒꯜ ꯁꯣꯜꯂꯦ ꯋꯥꯈꯜꯕꯨꯗꯤ ꯆꯣꯏꯔꯦ ꯑꯗꯨꯅ ꯅꯃꯥꯛꯇ ꯃꯥꯃꯒꯤ ꯗꯔꯀꯥꯔ ꯏꯔꯩ ꯂꯩꯇ꯭ꯔꯦ ꯃꯥꯃ ꯑꯗꯨꯛ ꯅꯃꯥꯛꯅ ꯂꯥꯛꯄꯇꯅꯦ ꯅꯤꯡꯁꯤꯡꯂꯛꯄ ꯂꯥꯛꯄꯇꯅꯦ ꯀꯥꯟꯗ ꯑꯗꯨꯛ ꯂꯥꯛꯄ ꯅꯠꯇꯅ ꯃꯥꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯀꯅꯨ ꯃꯥꯃ ꯅꯪ ꯃꯥꯃꯁꯨ ꯈꯟꯕꯅꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅꯅꯦ ꯑꯩꯁꯦ ꯂꯥꯛꯇꯕꯅꯤꯀꯣ
มานั่งเกียกันมามาเจ้มากี่มาคำแต่เนี่ยช่วยเนี่ยช่วยหลักไปเจ้มายามที่นั่นเนี่ยนั่งมาที่เช้าก็จะนั่นเนี่ยนั่งมาที่ช่วยนั่นที่หลักจะวันนี้ลาด้วยกูจะละเกียกูมาโนไม่มารู้นะปานี่กี่เดนะจิตเล็ดนะเจนบดูบดะน้ำมากชัวดุทำมวยสิมากี่มาตัวดูบดะนิงมมักตะดนะมาบดุพรีทาระบนี่มาโยบิโรมาโยบิโรจะปากทะเลก็เสียเลยกูนั่งมันจะเลยกูมางร่างขักตะนวงตากิบิลำบียามนานบนี่มันานทุนี่อมุเอาปากมันสันทาได้เยาเลยโยบิโรมาโยบิโร Good night angak pani hay graba ma se tho bai do ni me thagat cheri mathangi caller da mu khudong jaw bijage hello miss good evening good evening top tagi binarani nasi binarani ni adubu miss ani jigi makhon tabada aduki matik habdi haijarabo manungda yamna khoigi kai tawningbado kai tawningbado haijabadi nati aise hajikta gai kai then thowai gai thawjarak ngari buko miss ani gi makhon ji tabusda ngaktang dang sagatsarakpa dialogue haidare adu yamna sangjabaju nati haijabaju nati khoina yam saruk yajaningbodo ado iche ma akoi miss ani haibada ai budi tare do ma di taram maroi khal lap thokre parani ne miss ni mala ne adegi amana bindia haibro ado kematik khangde si hoina taro khuding mak se adamak khajabaduna inaw singjibu nuksijabagini haibadi noina su hai akoina su nuksijabagi oramba yai ko do angida ina thagacharakpani mate makhatangni do haujarage ko hangaidi aise nempo khaina khonje meng lawe na dum hai ko ngasidi phatabi khitangi matiem tang tawjarake ko phatabi charak tui bai che ma ja kai ba phatabi charak tui na tro phatabi haidi yam isau langbi do adum matiem tang chajarake ba matek te khitang hapchala su dum yani che ma hobiro ko haujarage ko hobiro mama saloi bo kaino nungamaga saloi ba haijibo saloi ba sina hana hekta hairenge kaigino singkangdabane utina maro ma pathabane me malam ta de napana phangi nungale uti raji hekta haiba singju laitaba adu hujikan ji gas ji tha khudingi pini hairaga ha mari leiraga gas phangyen haire adu di nong chu sui singna kai di lo duino thenggai ne saloi ba hanga kanu tache noina mana baida saru gera na taga thangna bada sa gera sing laite nong churaga singgang ge ji khangdro kedo waino noina saloi ba do na pa ga dong asi changa khijanu uti thong thakwo lai uti na pa sa baga gyan ne lam ta de ngebu kaimta gyan ta di sikai gino ta khum pa na ri ba khoisina awa badu khangda da bani na thambirame noina saloi ga hanjalakani leire gas su tha mari leire ga phangaga di akhoi chingji kadai di khuluduino chingju sakre thoglai uti su pa thare al hanjalaga na saloi ba ne heta haibisi bo mama odi khuding mak se gas se tha khuding gi phangan ta ga di thuna loi dro tenga di ne gyam taw ko dumai hara kanu na pa do la ki nu wasi di khangani dana miss sida dum noi jarage khara dum tawbra isema khara sum thengnabra kaiba yumgi mama mabe mama haibadu oibanina sigumba je khara dum thengnabibra yumda hangajariba akoi tangodi yam phaida dugi di kemta haide da aina sum kai haini miyam da sum gas ke awa sum leirabani na ko ado sum thole na sum habdi anawra dum leire hamina kangi phatabi thage sine ba in khalije yumdadi adum liri khoiri jai haibani iche mana haibirije kanna ngang thokbuje khanau phajin greba
ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯇꯦꯡ ꯇꯪ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯗꯣ ꯑꯗꯨꯝ ꯇꯧꯕꯗꯤ ꯑꯗꯨꯝ ꯂꯩꯔꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯇꯧꯅꯤꯡꯗꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯃꯥꯒꯤ ꯍꯣꯏ ꯍꯣꯏ ꯊꯦꯡꯅꯔꯤꯕ ꯄꯨꯟꯁꯤꯔꯣꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕꯗꯤ ꯂꯩꯔꯤ ꯄꯣꯠꯅꯦꯕ ꯈꯣꯜ ꯍꯣꯏ ꯈꯔ ꯍꯣꯏ ꯀꯟꯕꯁꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯁꯨ ꯌꯥꯝꯗꯃꯤꯅ ꯈꯣꯟꯗꯤ ꯌꯥꯝ ꯀꯟꯖꯗꯦ ꯑꯗꯣ ꯉꯁꯤ ꯇꯥꯔꯒ ꯐꯩ ꯍꯣꯔꯦꯟ ꯇꯥꯃꯣꯅ ꯂꯥꯛꯑꯒ ꯑꯁ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯈꯣꯟ ꯈꯔ ꯀꯟꯕꯁꯤꯡꯗꯣ ꯅꯣꯛꯆ ꯂꯩꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯥ ꯇꯥꯔꯒ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕ ꯍꯩꯖꯔꯕꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯋꯥꯍꯣꯡ ꯇꯤꯚꯤ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯡꯕ ꯐꯪꯖꯕꯁꯦ ꯎꯝ ꯍꯥꯏꯕꯗꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯕꯗꯁꯨ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯗꯤ ꯉꯝꯃꯝꯅꯤꯗꯅꯀꯣ ꯃꯤꯁ ꯎꯝ ꯁꯤꯒꯤꯁꯨ ꯌꯥꯝ ꯑꯆꯧꯕ ꯑꯦꯗ꯭ꯔꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯊꯥꯒꯠꯆꯔꯤ ꯏꯆꯦꯃ ꯊꯝꯖꯔꯒꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯒꯦ ꯏꯔꯣꯝ ꯀꯥꯅꯟ ꯕꯂꯥꯗꯦꯕꯤ ꯏꯃꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯂꯩꯃ ꯂꯩꯐ꯭ꯔꯥꯛꯄꯝ ꯔꯦꯅꯤꯌꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯦꯂꯤꯌꯥ ꯊꯧꯁꯣꯝ ꯊꯥꯒꯠꯆꯔꯤ ꯁꯔ ꯗꯅꯖꯣꯏ ꯀꯥꯉꯥꯕꯝ ꯏꯕꯨꯡꯖꯜ ꯖꯤꯛ ꯋꯥꯍꯦꯡꯕꯝ ꯃꯦꯗꯥꯝ ꯑꯔꯨꯟ ꯗꯦꯟꯇꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯦꯟꯇꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯥꯏꯁ꯭ꯔꯝꯑꯣꯡꯕꯤ ꯁꯣꯐꯤꯌꯥ ꯇꯥꯡꯈꯨꯜ ꯀꯣꯜ ꯑꯃꯨꯛꯇꯪ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯌꯣꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯤꯗꯤ ꯀꯃꯥꯏ ꯈꯨꯝꯅꯤ ꯀꯣꯜ ꯑꯣꯠꯄꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯣꯜ ꯇꯧꯕꯤꯔꯤꯕ ꯀꯣꯂꯔ ꯃꯌꯥꯝꯒꯤ ꯍꯩꯖ ꯁꯤꯡꯖꯕꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒꯁꯨ ꯑꯃꯨꯛ ꯗꯥꯎꯗꯁꯨ ꯑꯃꯨꯛ ꯂꯩ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯤꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯀꯣꯂꯔꯁꯤꯡꯅꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯕꯛ ꯐꯕ ꯗꯥꯎ ꯌꯥꯕ ꯀꯣꯂꯔ ꯑꯃ ꯁꯠ ꯂꯥꯎꯅ ꯐꯥꯎꯖꯜꯂꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯕꯤꯌꯨ ꯇ꯭ꯔꯥꯏ ꯂꯦꯞꯇꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯃꯦꯝ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯂꯨꯡꯐꯝꯗꯩꯅꯦ ꯏꯕꯦꯝꯃ ꯀꯧ ꯁꯂꯨꯡꯐꯝꯗꯒꯤ ꯃꯤꯡꯅ ꯏꯕꯦꯝꯃ ꯀꯣ ꯃꯦꯗꯥꯝ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯔꯒꯦꯁꯦ ꯊꯣꯛꯄ ꯍꯩꯇꯦ ꯑꯃ ꯏꯆꯦ ꯍꯦꯛꯇ ꯐꯣꯟꯁꯦ ꯁꯨꯝ ꯆꯠꯈ꯭ꯔꯕ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ ꯊꯣꯛꯄ ꯑꯃ ꯇꯧꯁꯜꯂꯛꯄꯗꯨꯅ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯁꯧꯒ꯭ꯔꯤꯕꯨ ꯀꯅꯥꯅ ꯆꯥꯟꯅꯒꯦ ꯅꯣꯏ ꯅꯥꯄꯥꯗꯨꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏ ꯏꯄꯥ ꯏꯃꯥꯗꯨꯅꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯊꯣꯡꯉꯒ ꯆꯥꯎ ꯍꯥꯏꯔꯛꯇꯦꯕ ꯑꯍꯥꯎꯕ ꯉꯥ ꯉꯥꯛꯇ ꯊꯣꯡꯉꯒ ꯆꯥꯎ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯁꯧꯒ꯭ꯔꯤꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯗꯨꯅꯗꯤ ꯍꯥꯏꯔꯛꯇꯦꯕ ꯅꯣꯏꯒꯤꯅꯦ ꯅꯃꯥꯗꯨꯅꯅꯦ ꯁꯧꯒ꯭ꯔꯤꯁꯦ ꯊꯣꯡꯉꯣꯅ ꯄꯨꯁꯜꯂꯛꯑꯝꯕꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯤꯁꯦ ꯈꯪꯉꯕꯣ ꯂꯣꯏꯖꯔꯒꯦ ꯀꯅꯥꯗꯅꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯝꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯔꯨꯔꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯔꯥꯅ ꯐꯦꯁꯕꯨꯛꯇꯁꯨ ꯁꯥꯔ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯎꯕꯝ ꯅꯩꯔꯤ ꯁꯥꯔꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯦ ꯏꯁꯩ ꯃꯌꯦꯛꯀ ꯑꯣꯟꯊꯣꯛꯑꯗꯤꯕꯀꯣ ꯁꯥꯔ ꯄ꯭ꯔꯦꯝꯖꯤꯠ ꯍꯥꯎꯕꯝꯒꯤ ꯃꯌꯦꯛꯁꯦ ꯃꯩ ꯇꯥꯗꯣꯏꯖꯥꯠꯅꯤ ꯁꯦꯒꯥꯏꯔ ꯊꯃꯣꯏꯒꯤ ꯃꯆꯦꯠꯁꯤꯡꯗꯒ ꯂꯣꯏ ꯂꯩꯍꯧꯗꯣꯔꯤꯕꯅꯤ ꯕꯤꯅꯥ ꯁꯈꯤ ꯗꯦꯕꯤ ꯑꯊꯣꯛꯄꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯕ ꯀꯜꯄꯅꯥ ꯂꯩꯃ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ Hello. ꯒꯨꯗ ꯏꯚꯤꯅꯤꯡ Good afternoon. Good afternoon. ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ
ꯀꯩꯅꯣꯅꯦ ꯑꯩ ꯊꯕꯛꯁꯦ ꯀꯩꯅꯣ ꯁꯤꯃꯨꯛ ꯃꯈꯜ ꯀꯩꯗꯒꯤ PS ꯔꯥꯁꯅꯥ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯆꯦꯂꯦꯟ ꯍꯟꯒꯤ ꯊꯧꯔꯝꯗ ꯑꯩꯁꯨ ꯁꯩꯔꯦꯡ ꯃꯇꯪ ꯁꯤꯟꯁꯤꯔꯥꯅ ꯈꯟꯕ ꯁꯥꯔꯣꯏ ꯃꯌꯥꯝ ꯉꯥꯏꯖꯔꯤꯕꯅꯤꯀꯣ ꯑꯣ ꯃꯌꯥꯝ ꯃꯔꯛꯇ ꯂꯤꯁꯤꯟꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯗꯤ ꯁꯩꯔꯦꯡ ꯑꯗꯣ ꯑꯩꯒꯤ ꯁꯩꯔꯦꯡꯁꯦ ꯍꯧꯕ ꯌꯥꯔꯦꯀꯣ ꯍꯧꯕ ꯌꯥꯔꯦ ꯍꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯟꯖꯔꯝꯒꯦ ꯑꯩꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯃꯃꯤꯡꯁꯦ ꯂꯩꯔꯔꯣꯏ ꯂꯣꯏꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯍꯥꯏꯕ ꯑꯁꯤꯒ ꯍꯧꯖꯔꯒꯦ ꯍꯧꯕꯤꯔꯛꯑꯣ ꯂꯩꯔꯔꯣꯏ ꯂꯣꯏꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯃꯨꯛ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯁꯥꯟꯅꯕꯁꯤꯃꯨꯛ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯃꯨꯛ ꯁꯥꯊꯤꯅ ꯋꯥꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯔꯩꯆꯥꯁꯤꯃꯨꯛ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣই ꯂꯩꯉꯥꯛꯀꯤ ꯃꯥꯏꯕꯁꯤꯡꯒꯤ ꯃꯤꯂꯥꯟꯁꯤꯃꯨꯛ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯁꯥꯊꯤꯅ ꯋꯥꯕ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯄꯣꯂꯤꯇꯤꯛꯁ ꯍꯩꯇꯕ ꯂꯩꯉꯥꯛ ꯁꯣꯟꯕ ꯄꯋꯥꯔ ꯄꯥꯏꯗꯕ ꯁꯦꯟꯇꯔꯅ ꯑꯣꯏꯕꯤꯗꯕ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ BJP ꯁꯔꯀꯥꯔ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯄꯋꯥꯔ ꯄꯥꯏꯕ ꯃꯉꯛ ꯀꯟꯕ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯏꯀꯥꯏ ꯈꯪꯗꯕ ꯁꯪꯕꯤꯙꯥꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡꯕꯨ ꯊꯨꯒꯥꯏꯕ ꯉꯝꯕ MLA ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ MLA ꯃꯟꯇ꯭ꯔꯤ ꯃꯈꯣꯏ ꯀꯔꯝ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯃꯈꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯁꯥꯟꯇꯤ ꯄꯥꯝꯗꯕ ꯂꯥꯟ ꯄꯥꯝꯕ ꯂꯥꯟ ꯍꯩꯕ ꯀꯨꯀꯤ ꯖꯥꯇꯤꯁꯤꯡ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯄꯣꯄꯤꯗ ꯂꯥꯏꯆꯨꯕ ꯖꯥꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯥꯇꯤꯁꯤꯡ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯖꯥꯇꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯥꯇꯤꯁꯤꯡ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯔꯥꯟ ꯁꯤꯕ ꯍꯩꯕ ꯃꯤꯔꯝꯗ ꯄ꯭ꯔꯆꯥꯔ ꯁꯟꯗꯣꯛꯄ ꯍꯩꯁꯤꯡꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯥꯇꯤꯁꯤꯡ ꯂꯩꯔꯔꯣꯏ ꯂꯩꯔꯔꯣꯏ ꯏꯔꯝꯗꯝꯁꯤꯗ ꯃꯈꯣꯏꯃꯨꯛ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯒꯤ ꯍꯤꯁꯇꯔꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟꯅꯆꯤꯡꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯍꯩꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯖꯥꯇꯤꯁꯤꯡ ꯂꯣꯏꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯌꯥꯝ ꯐꯖꯕ ꯁꯩꯔꯦꯡ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯏꯁꯥꯅ ꯏꯕꯤꯕꯅꯤꯀꯣ ꯁꯩꯔꯦꯡꯁꯦ ꯁꯩꯔꯦꯡꯁꯦ ꯑꯩ ꯏꯁꯥꯃꯛ ꯏꯖꯕꯅꯤ ꯀꯨꯏꯔꯦ ꯊꯤꯖꯤꯟ ꯇꯧꯔꯒ ꯐꯣꯟꯗꯨ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯩꯈꯣꯏ ꯀꯣꯜ ꯇꯧꯕꯁꯦ ꯑꯩ ꯀꯨꯏꯔꯦ ꯊꯥ ꯑꯃ ꯑꯅꯤ ꯁꯨꯔꯦ ꯍꯣꯏ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯂꯧꯖꯕꯗꯣ ꯂꯥꯏꯕꯛ ꯐꯕ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯐꯪꯒꯗꯣꯔꯤꯕꯅꯤ ꯀꯣꯜꯁꯦ ꯑꯗꯣ ꯃꯇꯝ ꯁꯥꯡꯅ ꯁꯥꯔꯅ ꯍꯣꯠꯅꯕꯤꯔꯒ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯃꯍꯩ ꯌꯥꯜꯂꯦꯀꯣ ꯍꯣꯠꯅꯖꯃꯟ ꯐꯪꯂꯦ ꯍꯥꯏꯇꯥꯔꯦ ꯏꯆꯦꯝꯃꯗ ꯀꯩꯝꯇ ꯍꯪꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯦꯂꯦꯟ ꯍꯟ ꯑꯗꯒꯤ ꯏꯁꯩ ꯈꯪꯅꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯆꯥꯟꯁ ꯀꯌꯥꯔꯛꯄꯤꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯜ ꯐꯪꯈꯤꯕꯁꯦ ꯃꯊꯪꯒꯤꯗ ꯀꯌꯥꯃꯨꯛ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯆꯥꯟꯁ ꯊꯣꯏꯗꯣꯛꯄ ꯁꯥꯔ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯀꯛꯅꯕ ꯃꯇꯝꯒꯥꯇꯤ ꯂꯥꯎꯊꯣꯛꯆꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯁꯟꯗꯣꯛꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯑꯌꯨꯛꯀꯤ ꯃꯣꯔꯅꯤꯡꯒꯤ ꯑꯣꯏꯅ ꯄꯨꯡ 9:30ꯗ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯊꯝꯃꯤ ꯏꯁꯩ ꯈꯟꯕꯒꯤ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯕ ꯀꯣꯂꯔꯁꯤꯡꯒꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯜꯂꯤꯒꯤ ꯐꯪꯗꯕꯁꯤꯡꯒꯤ ꯈꯜꯂꯒ ꯂꯥꯏꯚ ꯐꯣꯟꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯝꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯇꯝꯁꯤꯡꯗ ꯁꯟꯗꯣꯛꯏꯕ ꯑꯩꯈꯣꯏ ꯏꯁꯩ ꯈꯟꯕ ꯏꯁꯩ ꯁꯛꯄꯤ ꯇꯦꯂꯦꯟ ꯍꯟ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯕ ꯇꯣꯏꯅ ꯐꯪꯕꯁꯤꯡ ꯄꯣꯊꯥꯕꯤꯔꯒ ꯐꯪꯖꯗꯕ ꯀꯣꯂꯔꯁꯤꯡꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯔꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯃꯌꯥꯝꯅ ꯍꯦꯟꯕꯅꯤꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯖꯩ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯗ ꯑꯗꯨꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛꯀ ꯑꯍꯨꯝ ꯃꯔꯤꯔꯛꯀ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯑꯗꯨꯝ ꯂꯩꯅꯤꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄꯥ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯒꯨꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕ ꯑꯩ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯣꯜ ꯐꯪꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯁꯥꯔ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯀꯣꯜꯁꯦ ꯃꯌꯥꯝ ꯑꯣꯠꯁꯜꯂꯛꯄꯅꯤꯅꯀꯣ ꯄꯥꯛꯅ ꯐꯪꯗꯦ
ꯑꯗꯣ ꯀꯣꯜ ꯇꯧꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯈꯪꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣꯂꯔ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯃꯣꯏꯅꯕꯨ ꯇꯧꯒꯦꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯐꯪꯕ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯂꯦꯞꯊꯣꯛꯒꯦ ꯀꯥꯏꯅ ꯂꯦꯞꯊꯣꯛꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯍꯥꯏꯖꯔꯤꯕ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯃꯦꯝꯕꯔꯁꯤꯡꯒꯤꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯃꯇꯨꯡꯗꯁꯨ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯤꯟꯕꯤꯅꯕ ꯍꯥꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯆꯟꯊꯣꯏ ꯂꯤꯂꯥꯁꯦ ꯅꯣꯛꯄ ꯌꯥꯕ ꯂꯤꯂꯥ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯍꯥꯏꯁꯦ ꯅꯣꯛꯄꯁꯨ ꯀꯞꯄꯁꯨ ꯌꯥꯎꯔꯗꯤ ꯐꯖꯩ ꯍꯥꯏꯕꯅꯤ ꯆꯟꯊꯣꯏ ꯑꯗꯨꯅ ꯀꯞꯄ ꯅꯣꯛꯄ ꯇꯧꯕ ꯑꯣꯏꯅ ꯇꯧꯁꯦ एन सुरजीत सिंह तराम नौचरी टर्मिनेटर 2 थागचरी लाइव नौना लेंसिन बिरकलिबसिंग शांति लाइश्वाम एम जुली साहा थागचरी पाबुंग जयंत कुमार ओजा कका ओजा खाइदेम इबोतोंबा थागचरी टिंगतोंग बुसु मथंगी कॉल अमुक लौखजगे मतमसु याम लैसिलक्ते दो कॉलर मथंग येंजगे कना कना ngasiगी दाव याबा कॉलर कना कना ओइरिबनो हाइबदो लोइसिलक्पसिदसु दुम येंगमिनसे लिंथोइ चनु बुसु तराम नौचरी हेलो हेलो गुड इवनिंग मिस मिंग लेफम हाइबियो लेरोंग थेंदाकी आरके प्रेमिला मैडम करी तौबिदुइनो हेलो खंदे मैडम इसai अमतंग छक्तरके यागतो इसai सकपदि यादिए करी दौबनो डायलॉग तौगदौबने डायलॉग तौबो याय सैरेंग थीबा याय डायलॉग दे अमता हाइती कबाय तौदोइबदुदि डायलॉग तौसिरा दुदि करी डायलॉग तौबेगे मिस डायलॉग से हेक्ता तौमिनरसिरा डायलॉग हैनबा ngasiदगी इसai संगबि कोनसे फंदबा अदा ngasi मेले इसai संगबि मु ओइरमद्रबा ओइरमद्रे थांजे नुमित खुदिंगिदि टेलेंट हन थमजेको पुंगफमसिदा अदु मतेम तंग तौथौसिदना कइनो डायलॉग हाइजे कैसु नते युमदा खोइ नुक्तिगी हिंबसिदा चंगबा मचाक अदुम अखोइ nganगना सकनरिबा तौरिबा चोंगिबा फल्लिबा मयामसिनी डायलॉग हाइसे कोइना फिल्म दा करिदा वारी ओइने इथोएरगा तौरबई वानी चप माने हारिबा करी डायलॉग मने तौदिजिबो आई बु डायलॉग अमता हाइ मिस आई हेक्ता तौरागेने तौबिरो अदुदि ए कइनो दनी मैडम दनी तौसलक्तुइजे तौबिरो होजिकी मैडम की मिंग दो करीबा प्रेमिला मागी प्रेमिला जिबु लैत जालो प्रेमिला मिस का करो कनु गाय को कनादनो मु मिस हाइदुबो आई नि कइदरोगे कइनो ने वाखनजी वाहौ रेडियो दा गाव लैरब्रा कइनोम तौरेने वाखनजे सुमाय तौदना मिस अखोजे कइनोदा दुम गाव लैरे डायमंड चेनिन करिनो मी आइना कौजिगा खुमदे मी फोन दा तुम गांग लई मी नते नंगबु हंतक निंगो चाखौ चलोइद्रा हाइबा नमाइदो सोनम द लैसलो कइदरोगे मसी नुपिजिबो निंगो चाखौ बचाके तौबने दैदने कुमसीजे चाखे कौबजु हाइबजु लाके दै केंता जो हाइरक्ते कमाय तौदोइनो खंदे चनिंगबदि सादे पार्लर दगा चंगगा संगो तैथोकिरा न खंजरिबा अदुबो चाकौबदो चाकौररोय हाइब्रा हाइबा कुते फोक एंता हाइरक्तेबा अदु कौबियु हायु कइनो चाही अनि अहुम सुरे चाकौरक्त्रिसे पुंगी पान हाइरक्तजु आइना हेता फोन तौरगा चा कौबिररोइद्रा न हेता हंगतारे हेक्ता हंगजनगदमनि कइनो कुइरे कइनो खोइना चाकौ खलक्त्रिसिबो कुइरे अदुदुना खोइ चाकौबगा काउबि तारे दुना हतकि लार चाकौबिररोइद्रा न हेता तौसला हंगगे हंगो चाकौदबा यारोय थो हाइजलु पार्लर दगा चंगबदो आई पार्लर की खंगनाबा याम लई
ko โอ้ยอ่า hekta ai tawbigeba มันเกียร์ทารกาท่องกระดิ่งติงนะกายำหน้าน่ะจะเกียนขันลิจัน hoi hoi dialogue tawse haraga miss kawraktana dialogue loi mangre dana se เขาเรียนดีนุ่งดังใช่สังนาบิเลยโตร isai sakna bilai ni e เขาเรียนดีใช่เอ็มจะสักใจใช่เอ็มจะสักเก็บบุษพังเด็กคนดิ hoi hoi isai sakpase yam nungai bani ko ado isai sakpa nungai haibase madam oi ismaini isai saurakanda saktaba jingdu khara tambiyo ba as haina radio program da isai sakpajigi khunungai sidi na tambiyo ba khara gara aduna ใช่ยามจะสักใจเกดสักนิ่งกับเด็กบุญงานนิ่งเงี้ยงานนิ่งเด็กบุญสักนิ่งเงี้ยหุ่นดิ aduni khara tawrakani aduna madam premitana hai si mayam tare dana ko isai saktana leiba jingdo isai sakpa ikai dana leiba jingdo อันน่าบ้านเลยรำบ้าอันน่าบ้านเลยกับพวกเรื่องแต่มันเสียเนี่ยตารู้บุตรกี้ asing bani ว่าขั้นสิอันนุ่งไงช่วยให้ไปซะแกเอาว่ามันเลยเตะบ้า hoi adune khoi ju khangjare hujing mayam na simaina khara gara haibirak padagi radio gi program ta badagi anaba loi phagre anaba gam ta leitre ne he he haire idana ko adude khoi ju khangjarabani ว่าขั้นกินมาตุ้งนินนะมีจิหิงบเนียดูนะว่าขั้นนุ่งไงระดิชาแกอันน่าประกอบตัวเองนะให้ประตูมีสุจิตแต่มันเสียเนี่ยตาประตะกี้ชาเจว่าขั้นจินุ่งไงปะอะไรกี้ปุ้งจีเอาเสลักประตูโผล่ล้วนนิ่งปะอะไรกี้วันเดียววันละตระกันเช้านิ่งปะ aduga amazu leiye khoigi radio akoigi wahong radio se phaba da khara sauba jaga matek leiri ba phaba da mayek sing da ba ama da mu thanga chen amaro da mu thanga chen ngasai gi ngau da na taning bagi mai du na ngau da na ya ba mafam je thi ba da leiri bani khoi gi phamung da tare yare amma da tare yare khoi athau bom ta lei de ba ko yam nungai jare madam aduna khoi pung je ha tarak paga khoning program ji mu wot pa isai thangna ti wot pa maside da phangdra ga khupi jim nara mai betri lo oira to pa pau ji ta ba nungai su fawi nungai to su fawi tori se thank you madam thagat chari adu bu soi da na phangani hona badi sunglep lepi gano thagat chari mathangi collar da mu khunok sa ba pizage sumno aga laibase nungbudi nungai bu ngai ha kapmina jira maya kapmina ji haragana kapmina ji ado mayam na haibiro miss id isai se sau sunga ya de ima ngau bin hai wa je ima ngau bi isai ji sau sunga ya de kana na no ya dri se ima da kana na no ya dri se masi wahang hang ba yai mayam live ta leibi ba mayam na so hango ima je isai sau sunga ya de hai je khanau na yada boiram doine ba ima gi se do saktabagi no madi ima je pharagi sei tambi dorim hek mafam si de hek lakpa numita de numitu de dom isei hen ga dawuni masu ima bi mola konsam thagachuri se mabem thagachuri onidas yentrembam thagachuri kapoi haibadi yaure thagachari mathangi call ama mu lokhachage hello hi miss hi khonjal ji tagi gum tawre sing law ba phawra sing dagi ni na sing law ba phawe miss dialogue am ta tawina sidana dialogue nga hamusu dialogue tawina je haraga hengalak toy boininga ga hengalak toy boininga sum tap thagi ai thanda koi law le hoy nga chidi hengala o kanna ai budi dum ai matang yok sala banina ningon ta ko matang ne ta taw thara se ai budi masagi dum hengalakani akoi miss sini tap thagi duise adu me anda sam tang tak piyo lin thai no kaksing dagi ko ningol sakau bagi dialogue lo tau duise hoi admai tawra se khobani do mena se adu kamai na no
ꯀꯃꯥꯏꯅ ꯀꯔꯤ ꯁꯥꯁꯦ ꯍꯥꯏꯕꯅꯣ ꯑꯗꯣ ꯃꯤꯁꯅ ꯈꯤꯇꯪ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯒꯤ ꯁꯥꯔꯛꯑꯣ ꯈꯔ ꯊꯧꯅ ꯉꯥꯡꯒꯗꯧꯕ ꯃꯥꯜꯂꯦꯕꯀꯣ ꯈꯔ ꯊꯧꯅ ꯉꯥꯡꯉꯛꯑꯣꯕ ꯑꯗꯨꯒ ꯑꯗꯨꯗꯨꯒ ꯑꯩꯅ ꯏꯃꯨꯡ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯤꯉꯣꯜ ꯑꯣꯏꯔꯒꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯐꯖꯗꯧꯔꯤꯅꯦ ꯄꯤꯔꯤꯕ ꯔꯣꯜꯁꯦ ꯌꯥꯝ ꯆꯥꯟꯅꯗꯧꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗꯗꯤ ꯆꯥꯟꯅꯔꯣꯏꯗꯧꯕ ꯑꯗ ꯍꯦꯛ ꯇꯧꯊꯣꯔꯛꯄꯗꯗꯤ ꯆꯥꯟꯅꯒꯗꯧꯕ ꯍꯧꯔꯛꯑꯣꯅꯦ ꯃꯤꯁ ꯂꯤꯟꯊꯣꯏꯅ ꯍꯧꯕꯤꯔꯛꯑꯣ ꯍꯧꯔꯁꯤꯀꯣ ꯏꯅꯥꯎ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯕꯨ ꯆꯠꯀꯗ꯭ꯔꯣ ꯆꯥꯛꯀꯧ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯅꯪꯕꯣ ꯆꯠꯇꯗꯤ ꯀꯩꯅꯣ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯆꯥꯛꯀꯧꯔꯛꯇ꯭ꯔꯁꯤꯕꯣ ꯍꯟꯗꯛꯇꯤꯅꯦ ꯀꯧꯔꯣꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯍꯦꯛꯇ ꯆꯠꯂꯗꯝꯅꯤ ꯑꯗꯣ ꯌꯨꯝꯒꯤ ꯇꯥꯃꯣ ꯍꯣꯏꯕꯨ ꯂꯥꯛꯑꯝꯃꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯛꯑꯒ ꯁꯦꯟ ꯊꯨꯝ ꯇꯤꯡꯅꯅꯕꯅꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯁꯨ ꯌꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤꯗ ꯑꯩꯅꯕꯨꯗꯤ ꯑꯗꯣ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅꯗꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯑꯃ ꯕꯇꯜ ꯑꯃꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯗꯅ ꯊꯥꯏꯅꯒꯤ ꯏꯆꯦ ꯑꯗꯨꯒꯨꯝꯕꯒ ꯀꯩꯗꯧꯗꯣꯏꯅꯣꯗ ꯍꯧꯖꯤꯛꯇꯤ ꯕꯥꯔꯇꯣꯟꯐꯧꯗ ꯃꯣꯕꯥꯏꯜꯗ ꯊꯥꯅꯔꯕ ꯃꯇꯝꯁꯤꯗ ꯀꯩ ꯀꯥꯟꯅꯕꯅꯣ ꯂꯝ ꯂꯥꯞꯄꯁꯤꯗ ꯒꯥꯔꯤ ꯂꯥꯛꯄꯩ ꯊꯥꯎ ꯇꯤꯡꯅꯅꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯆꯥꯛꯀꯧꯗ ꯈꯤꯅꯥꯗꯣ ꯍꯦꯟꯅ ꯑꯆꯧꯕ ꯑꯃ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔ ꯂꯣꯏꯔꯦ ꯌꯥꯏ ꯏꯅꯥꯎꯒꯤ ꯋꯥꯇꯥꯒꯤꯗꯤ ꯃꯥꯏꯕ ꯀꯧꯕ ꯆꯠꯄꯗ ꯑꯄꯣꯝꯕ ꯁꯣꯟꯕ ꯃꯐꯝꯗꯣ ꯊꯝꯃꯣ ꯑꯗꯨꯒ ꯐꯣꯟꯗ ꯑꯣꯏꯅ ꯁꯣꯜꯂꯛꯑꯒꯦ ꯍꯥꯏꯕꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦꯅꯦ ꯏꯆꯦꯁꯨ ꯈꯨꯡꯒꯪꯗꯩ ꯍꯧꯔꯛꯄꯅꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯥꯎꯔꯧ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯍꯩꯖꯗꯦꯗ ꯑꯩꯈꯣꯏꯗꯤ ꯗꯣꯡ ꯁꯤꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯆꯦꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧ ꯍꯥꯏ ꯂꯥꯛꯑꯝꯃꯕꯣ ꯇꯥꯃꯣ ꯍꯣꯏꯗꯣ ꯉꯁꯤ ꯂꯥꯛꯀꯅꯦꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯏꯅꯥꯎꯒꯤꯗꯨꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯂꯁꯤꯔꯅ ꯇꯥꯃꯣꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯐꯅꯦꯛ ꯑꯃꯃꯝ ꯇꯧꯒꯦꯅꯗꯤ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤ ꯕꯤꯠꯇꯦꯗ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯐꯅꯦꯛꯀ ꯍꯥꯏꯁꯤꯕꯣ ꯆꯠꯂꯣꯏꯗ ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯇꯕꯗꯨꯗ ꯌꯦꯠꯁꯟꯕ ꯑꯩ ꯍꯩꯅꯔꯣꯏꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯅꯦ ꯑꯩꯒꯤꯗꯤꯅꯦ ꯆꯥꯛꯀꯧ ꯗꯈꯤꯅꯥꯗꯣ ꯆꯍꯤ 3ꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯑꯃ ꯇꯧꯍꯜꯂꯗꯧꯅꯤ ꯑꯥꯏꯇꯦꯟꯒꯨꯝꯕ ꯕꯔꯅꯥꯒꯨꯝꯕ ꯂꯣꯇꯁꯀꯨꯝꯕ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯕꯣ ꯏꯅꯥꯎꯒꯤꯗꯤ ꯑꯗꯨꯗꯩ ꯍꯦꯟꯕꯅꯤ ꯇꯧꯍꯟꯗꯣꯏꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯐꯅꯦꯛ ꯑꯃꯅ ꯀꯩꯗꯧꯗꯣꯏꯅꯣ ꯐꯅꯦꯛꯅ ꯁꯦꯠꯅꯗꯗꯅ ꯎꯄꯨꯗ ꯋꯥꯏ ꯆꯥꯏꯒꯩ ꯂꯩꯔ ꯀꯥꯟꯁꯤꯗ ꯈꯪꯗꯦꯗ ꯏꯆꯦꯁꯤꯅꯅꯦ ꯈꯨꯅꯨꯡ ꯑꯗꯨꯝ ꯆꯨ ꯂꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯏꯅꯦ ꯑꯩꯗꯣ ꯈꯨꯅꯨꯡ ꯆꯨꯔꯁꯨꯅꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯝꯗꯤ ꯏꯅꯥ ꯌꯥꯝ ꯈꯨꯜꯂꯦ ꯑꯗꯣ ꯅꯪꯁꯨ ꯑꯝꯇ ꯆꯠꯂꯨꯁꯦ ꯍꯥꯏꯕ ꯁꯥꯎꯒꯠꯀꯅꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯃꯤꯅꯨꯡꯁꯤ ꯍꯥꯏꯗꯣ ꯃꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯕꯅꯤꯀꯣ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯃꯤꯅꯨꯡꯁꯤꯅꯅꯦ ꯍꯤꯡꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤꯅꯦ ꯑꯉꯝꯕ ꯐꯣꯏꯔꯒ ꯆꯥꯅꯔꯕ ꯃꯇꯝ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒ ꯑꯩꯒꯤ ꯃꯤꯠꯇ ꯍꯥꯞꯄꯒꯦ ꯁꯤ ꯉꯥꯛꯇꯅꯤ ꯏꯆꯦꯁꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯔ ꯌꯦꯡꯅ ꯆꯠꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯅꯦ ꯍꯥꯏꯕꯗ ꯄꯛꯇꯕ ꯌꯥꯝ ꯇꯧꯅꯒꯨꯝꯁꯤꯗ ꯑꯩ ꯍꯩꯅꯗꯦꯕ ꯍꯤꯡꯃꯤꯟꯅꯔꯗꯤ ꯀꯩꯅꯣ ꯈꯔ ꯊꯥꯛ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥꯡꯗ ꯄꯛꯇ꯭ꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯁꯤꯅꯁꯤ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯁꯝꯕꯜ ꯈꯥꯔꯒ ꯂꯩꯔꯗꯤ ꯃꯤꯅ ꯅꯨꯡꯁꯤꯕꯕꯨ ꯄꯨꯊꯣꯛꯇꯅ ꯁꯨꯝ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯅ ꯉꯥꯡꯅꯒꯗ꯭ꯔꯥ ꯃꯤꯁꯦ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯊꯥꯛ ꯃꯥꯟꯅꯅ ꯈꯔ ꯍꯤꯡꯁꯦ ꯃꯤꯅꯁꯨ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯅꯤꯀꯣ ꯃꯤꯅ ꯁꯜꯃꯥꯟ ꯇꯧꯕꯤꯔꯤꯕ ꯕꯦꯕꯥꯔ ꯇꯧꯕꯤꯔꯤꯁꯦ ꯏꯆꯦꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯗꯤ ꯃꯤꯅ ꯑꯗꯨꯝ ꯅꯊꯛꯇ ꯀꯥꯒꯦ ꯍꯥꯏꯔꯛ ꯇꯥꯕꯅꯦ ꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯈꯟꯊꯕ ꯐꯩ ꯑꯩꯗꯤ ꯈꯪꯗꯦꯗ ꯌꯥꯝ ꯍꯩꯅꯗꯦꯗ ꯆꯥꯛꯀꯧꯕꯗꯣ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯅꯣꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯁꯦꯕ ꯏꯆꯦ ꯑꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯀꯣ ꯆꯥꯛꯀꯧꯕꯕꯨ ꯀꯩꯅꯣ ꯀꯨꯝ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯏꯆꯦꯒꯤꯁꯨ ꯏꯆꯦꯒꯤ ꯏꯄꯥꯝꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ ꯑꯩꯒꯤꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏ ꯇꯥꯃꯣꯆꯥ ꯍꯣꯏ ꯇꯥꯃꯣ ꯌꯥꯏ ꯍꯣꯏ ꯃꯆꯜ ꯑꯩ ꯂꯥꯛꯀꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅꯅꯦ ꯉꯥꯏꯗꯅ ꯂꯩꯔꯝꯒꯗꯣꯔꯤꯕ ꯂꯥꯟꯋꯣ ꯀꯔꯤꯋꯣ ꯃꯁꯤꯗ ꯎꯅꯗꯕꯁꯨ ꯀꯨꯏꯔꯕ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯗꯣꯏꯕ
ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯍꯨꯝ ꯄꯥꯟꯕ ꯑꯅꯤ ꯄꯥꯟꯕ ꯊꯣꯡꯗꯅ ꯆꯥꯃꯤꯟꯅꯔꯨꯗꯣꯏꯅꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯕꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯥꯎꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯅꯥꯎꯒꯤꯁꯨ ꯏꯅꯥꯎꯒꯤ ꯊꯣꯛꯄ ꯆꯠꯂꯣ ꯑꯩꯒꯤꯁꯨ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯒꯤꯁꯨ ꯗꯈꯤꯅꯥꯗꯨꯗꯤ ꯈꯔ ꯆꯥꯎꯍꯟꯕ ꯇꯧꯍꯜꯂꯨꯍꯦ ꯑꯩꯒꯤꯗꯤ ꯗꯈꯤꯅꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯗ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯀꯣꯟꯅꯔꯛꯇ꯭ꯔꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯏꯅꯥꯎꯍꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯅꯥꯎꯍꯣꯏꯗꯤ ꯑꯃꯨꯛ ꯂꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯑꯩꯗꯤꯅꯦ ꯀꯗꯥꯏꯗ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯃꯤꯟꯅꯔꯨꯏꯅꯣ ꯈꯪꯗꯦꯕ ꯈꯖꯤꯛꯇ ꯁꯦꯝꯗꯣꯔꯛꯑꯗꯤꯅꯅꯦ ꯑꯩꯁꯦ ꯐꯅꯌꯥꯝ ꯃꯨꯛꯇ꯭ꯔ ꯉꯥꯡꯕꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯁꯦꯝꯗꯣꯔꯛꯇꯕ ꯆꯨꯝꯇ꯭ꯔꯤꯡ ꯑꯩꯗꯤ ꯂꯥꯟꯖꯗꯕꯤꯅꯤ ꯑꯩꯗꯤ ꯀꯥꯏꯖꯗꯕꯤꯅꯅꯦꯅ ꯎ ꯄꯥꯝꯕꯤꯗꯧꯅ ꯑꯗꯨꯝ ꯆꯨꯝꯗꯅ ꯑꯗꯨꯝ ꯂꯩꯕ ꯑꯁ ꯈꯪꯗꯦꯗ ꯑꯩ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯆꯪꯉꯒꯦ ꯍꯣ ꯐꯔꯦ ꯆꯪꯉꯣ ꯑꯗꯣ ꯅꯪ ꯒꯥꯔꯤ ꯊꯧꯕꯗ ꯌꯦꯡꯉꯒꯗꯤ ꯊꯧꯀꯣ ꯃꯤꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯦꯟꯈꯠꯂꯨꯅꯤ ꯏꯆꯦꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯀꯣꯆꯤ ꯀꯣꯠꯇꯅ ꯉꯥꯡꯗꯅ ꯃꯊꯛꯇ ꯊꯧꯒꯦꯔꯥ ꯃꯈꯥꯗ ꯊꯧꯒꯦꯔꯥ ꯑꯋꯥꯡꯗ ꯊꯧꯒꯦꯔꯥ ꯈꯥꯗ ꯊꯧꯒꯦꯔꯥ ꯊꯧꯅꯕꯅꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯊꯧꯗꯣꯔꯕꯅꯤ ꯆꯀꯥꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯝ ꯆꯦꯜꯂꯗꯕꯅꯤ ꯍꯣ ꯐꯔꯦ ꯆꯀꯥꯗꯨꯅ ꯆꯦꯟꯕ ꯃꯥꯏꯀꯩꯗꯨꯗꯅꯦ ꯅꯪꯒꯤ ꯁꯥꯏꯠꯇꯗꯤ ꯐꯖꯅ ꯊꯧꯀꯣ ꯑꯃꯨꯛ ꯌꯧꯅꯅꯤ ꯌꯥꯔꯦꯕ ꯏꯆꯦꯒꯤ ꯕꯥꯁꯣꯟꯗꯣ ꯈꯔ ꯉꯥꯡꯉꯗꯤ ꯇꯣꯛꯑꯣ ꯀꯩꯅꯣꯅꯦ ꯇꯥꯅꯤꯡꯗꯕ ꯑꯃ ꯁꯨꯝ ꯌꯥꯎꯔꯛꯏ ꯃꯤ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯉꯣ ꯅꯪ ꯇꯧꯖꯔꯨꯔꯣ ꯇꯞꯂꯤ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯐꯖꯅ ꯇꯧꯊꯣꯛ ꯀꯟꯅ ꯉꯥꯡꯕ ꯑꯩꯅ ꯉꯥꯡꯗꯧꯁꯦ ꯇꯞꯂꯤꯕꯁꯤꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯌꯦꯕ ꯈꯪꯗꯦ ꯊꯥꯏꯅꯩ ꯃꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯐꯔꯦ ꯆꯪꯉꯣ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯊꯦꯡꯀ꯭ꯌꯨ ꯃꯤꯁ ꯈꯔ ꯀꯟꯈꯠꯂꯛꯄ꯭ꯔꯥ ꯑꯗꯨꯝ ꯑꯧ ꯈꯔ ꯀꯟꯈꯠꯂꯦ ꯑꯩꯁꯨ ꯇꯞꯊꯒꯦ ꯇꯧꯔꯨꯔꯕꯅꯦꯕ ꯇꯞꯊꯔꯨꯔꯗꯤ ꯃꯁꯦ ꯏꯆꯦꯅ ꯉꯝꯕ ꯃꯥꯟꯈ꯭ꯔꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯜ ꯑꯣꯏꯖꯔꯒꯦ ꯂꯤꯟꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯔꯔꯣꯏ ꯗꯥꯏꯂꯣꯛꯇꯤ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯩ ꯍꯧꯖꯤꯟꯈ꯭ꯔꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯆꯦ ꯁꯨꯄ꯭ꯔꯤꯌꯥ ꯋꯥꯡꯖꯝ ꯃꯔꯨꯞ ꯑꯝꯕꯤꯀꯥ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯊꯣꯛꯄꯝ ꯊꯣꯏꯅꯨ ꯊꯥꯒꯠꯆꯔꯤ ꯔꯟꯖꯅꯥ ꯈꯨꯃꯟ ꯅꯦꯅꯦ ꯏꯟꯗꯨ ꯑꯣꯏꯅꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯦꯡꯅꯔꯦ ꯏꯃꯥ ꯏꯕꯦꯃꯟ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕ ꯊꯥꯒꯠꯆꯔꯤ ꯀꯩꯊꯦꯜ-ꯂꯥꯛꯄꯝ ꯏꯅꯥꯎꯇꯣꯝꯕ ꯊꯦꯡꯀ꯭ꯌꯨ ꯁꯨꯝ ꯄꯪꯇꯧ ꯇꯧꯔꯤꯅꯤ ꯃꯌꯥꯝ ꯃꯇꯧ ꯇꯝꯖꯗꯅ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯒꯤ ꯊꯣꯛꯂꯛꯄ ꯊꯥꯒꯠꯆꯔꯤ ꯑꯣꯅꯤꯗꯥꯁ ꯏꯕꯨꯡꯖꯜ ꯖꯤꯠ ꯋꯥꯍꯦꯡꯕꯝ ꯏꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯏꯆꯦ ꯃꯕꯦꯝ ꯅꯦꯅꯦ ꯋꯥꯏꯈꯣꯝ ꯊꯣꯏꯕꯤ ꯏꯃꯥ ꯑꯉꯧꯕꯤ ꯆꯟꯊꯣꯏ ꯏꯃꯥ ꯔꯥꯅꯤꯕꯂꯥ ꯁꯥꯟꯇꯤ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯏꯆꯦ ꯑꯌꯤꯡꯕꯤ ꯌꯨꯝꯅꯥꯝ ꯍꯧꯖꯤꯛꯀꯤ ꯃꯩ ꯇꯥꯈꯤꯕ ꯌꯥꯝ ꯋꯥꯡꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯅꯠꯇꯕ ꯈꯤꯇꯪ ꯇꯞꯊꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯇꯪꯒ ꯁꯨꯝ ꯇꯧꯔꯝꯒꯦ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯗꯨꯒ ꯐꯤꯂꯝ ꯑꯣꯏꯅꯁꯨ ꯄꯨꯊꯣꯛꯈ꯭ꯔꯕ ꯄꯤꯖꯥ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯁꯤꯡꯈꯩ ꯀꯅꯥꯅꯣ ꯈꯨꯝꯃꯣ ꯁꯤꯡꯈꯩ ꯀꯅꯥꯅꯣ ꯈꯨꯝꯃꯣ ꯃꯉꯥꯜ
ꯁꯤꯡꯈꯩ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯦꯡꯒꯦꯖ ꯇꯧꯔꯤꯕ ꯁꯤꯡꯈꯩꯁꯦ ꯀꯅꯥꯅꯣ ꯅꯪ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯌꯥꯝ ꯉꯥꯡꯈꯤꯗꯥꯏꯅꯦ ꯈꯨꯝꯃꯣ ꯁꯤꯡꯈꯩ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯁꯤꯡꯈꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯃꯉꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯣꯜ ꯄꯨꯝꯕ ꯀꯛꯈ꯭ꯔꯕꯅꯦ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯦ ꯈꯪꯅ ꯑꯩꯕꯨ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯥꯏꯔꯒꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯌꯦꯠꯈ꯭ꯔꯒꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯔꯗ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒ ꯊꯥꯅꯤꯟꯒ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯦ ꯑꯩꯒꯤ ꯏꯅꯥꯎꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯅꯕꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯖꯔꯒꯦ ꯈꯟꯖꯔꯤꯕꯤ ꯑꯩꯕꯨ ꯃꯤꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯀꯔꯤꯅꯣ ꯃꯉꯥ ꯅꯪꯒꯤ ꯅꯌꯨꯝꯗ ꯏꯅꯤꯡꯇꯝꯅ ꯂꯥꯛꯀꯗꯕ ꯐꯥꯎꯕ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯗꯕꯅꯦ ꯃꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯣꯠꯀꯦ ꯈꯟꯅ ꯑꯣꯠꯂꯤꯕꯔꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯉꯥ ꯅꯪ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯂꯩꯕꯅꯦ ꯅꯪ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨꯀꯣ ꯃꯉꯥ ꯅꯪ ꯑꯩꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯁꯦ ꯎꯔꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯃꯉꯥ ꯅꯪ ꯄꯦꯜꯂꯣꯀꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯐꯖꯕ ꯃꯇꯥꯡꯅꯦ ꯐꯖꯅ ꯀꯞꯊꯈꯤꯕ ꯃꯇꯥꯡꯅꯦ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯎꯠꯂꯝꯕꯅꯦ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯩꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪꯗ ꯃꯩ ꯕꯦꯔꯥ ꯇꯧꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯗꯥꯏꯂꯣꯛ ꯇꯧꯕ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯊꯣꯛꯑ ꯁꯨꯝ ꯗꯥꯏꯂꯣꯛ ꯇꯧꯕꯗꯨꯗꯁꯨ ꯀꯣꯏꯔꯦꯗꯅ ꯑꯦꯛꯇꯤꯡ ꯈꯔ ꯌꯥꯎꯔꯛꯑꯒꯗꯤ ꯗꯥꯏꯂꯣꯛꯁꯦ ꯃꯥꯜꯂꯤꯗꯅ ꯑꯦꯛꯇꯤꯡ ꯇꯧꯗꯅ ꯗꯥꯏꯂꯣꯛ ꯇꯧꯕꯁꯦ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯗꯦꯕ ꯚꯤꯗꯤꯑꯣ ꯂꯣꯠꯁꯜꯂꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯑꯦꯛꯇꯤꯡ ꯇꯧꯒꯦꯔꯥ ꯃꯥꯟꯕ ꯃꯥꯟꯗꯕꯗꯨꯗꯤ ꯑꯁꯦꯡꯕ ꯑꯥꯔꯇꯤꯁ ꯅꯠꯆꯗꯦ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯈꯥꯗ ꯇꯝꯖꯗꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯗꯨꯝ ꯉꯥꯛꯇꯪꯒꯤ ꯃꯌꯥꯝꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯒꯤ ꯃꯇꯧ ꯇꯝꯖꯔꯒ ꯇꯧꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯇꯦꯂꯦꯟ ꯍꯟꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣꯛ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯊꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯦꯂꯦꯟ ꯍꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ